Lakle lakle Inspector Tayai 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 Ahan Ramaktada Inspector Tayai Tabiri Basingu James Haruzamna Taramnok Chabugaluna Ikok Nona Kurumchari Quite the Sangba Monodrama Amo Uriba Inspector Tayai Ngasigi tangkak tu supuduna lakchari. Lisinga mga satret kasum na tarit subasaro. Ngasigi tangkak ta Quran bagi ka ahan basaro. Sandok chani ba thorumasi aikoi gi irak ta thokli ba thodo wathok ka mari leina ba crime gi case sing de yum phamoi ba wari sing madu tanatana thogalon chanaron kanglon kaya marum yauraba adugumba tangkak aman. Ngasidagi inaw na hojagadauri ba Quran bagi ka hariba wari asi tabisi. Karigidamak Quran bagi ka haina wari asida tholiba Quran chintigi thodok asidi kerole kaida mafam kaya dasu leptana adumak thok adubu ngasigi Quran bagi ka hariba wari asina pirakkadoriba miham da message asi kari message oigedoribano loksin minasi taminasi ahanba tangka yamo oh yamo aikoni gamo kori Aina di sodo koi kori na hangadi. Sa yunganu marum konri gen marum konri leirum gaden toruga. Leiram drin torusida. Yamo. Kodai sharujanum kongbini. Thokbani dako aina sondo tauriba thapsiga somda leiram driba phibam masiga angakpa phibam maduni sai tawoiba pura arroi bini he. Adete. Kari muk taurige. Yamo. Sida leiram ye. As khangni he yamo. Yamo na karino. Sai de lol ga lerum sigarino. Nati atu galaglaga koi kori dubu nangi anoba tabak sunati hana digi mai sum tawle kari dorge as yamo dugu hanate da yamo kero le kaise Quran chinti de pek thale yamo kari gino as asok kam mi jing suning dri so kari no sangoi de thamung gari leramdre sangoi de tham cycle leramde sangoi de tham blik so leramde na madu digi hendoki de na nganu gen phabu Quran ba as men man ta de lambi de na ha sing sir gari ma sam thojari ba Thought gari do ngakta khamdo leiram dirga madagi thagal leiraba gari mangre gari loss men mantadi mau mangre gari mangre money back mangre as khangre da yamo mangki bagina mangki bangakta ngare di yamo mang tam ni genoni khara mangdrab de ya ponte de huran bajing ju madu huru cha jarimni as yamo madu yaro da ai tasena habdin kero le khasen meeting ma torgane ꯑꯩꯈꯣꯏꯒꯤ ꯉꯥꯎꯁꯟꯅꯔꯤ ꯃꯅꯥꯁꯤꯡ ꯌꯨ ꯊꯛꯇꯅ ꯑꯗꯨꯒ ꯅꯤꯁꯥ ꯆꯥꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯑꯁ ꯃꯈꯣꯏ ꯑꯝꯇꯪ ꯀꯧꯈꯠꯂꯒ ꯀ꯭ꯂꯕꯇ ꯑꯝꯇꯪꯅꯦ ꯀꯥꯡꯖꯩꯅꯦ ꯃꯈꯨꯔꯥꯏꯗꯨꯗ ꯑꯝꯇꯪ ꯁꯦꯠꯊꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯁ ꯉꯥꯎꯁꯟꯅꯕꯗꯕ ꯑꯁ ꯉꯥꯎꯁꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯥ ꯄꯨꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯛ ꯋꯥꯇꯤ ꯑꯃꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯌꯦꯡꯉꯣ ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗꯅꯦ ꯌꯥꯝ ꯐꯔꯔꯣꯏꯀꯣ ꯁꯤꯗꯒꯤꯗꯤꯅꯦ ꯈꯔ ꯍꯦꯜꯂꯛꯇꯅ ꯁꯅꯥ ꯂꯨꯄꯥ ꯊꯠꯂꯦꯒ ꯃꯤ ꯍꯥꯠꯂꯝꯂꯦꯒ 이몽도 생각가 마사마사기 아닌 뭐 빠면 디만 떨어오는 거 보내보더네 미 할래가네 떨어거니고 여모 아두디 소이드랍니다 아 이몽 만웅도 맡은 시레름메가 하리시 더도 그렇죠 임팔기 디스트릭이 만웅도수 더도와 도그라 도그람 안닥수 좀 더도 오면 좀 독불레기 아두고 마두도 나티 마망도수 더독신 그야 레비도 티잔비노 레이터데 좀 망깁지 여림 아 юм동 보금 레르가 그라 아할 오이르비 이마군밤 레르가 Manada sanaga du sijabdu anumidang wairam changchanbiraga manada sana thadkigan ade khangda khangaga namasaktu khangabdi hayeng khangaga haidoraga bera oitarimna thang pare yanthalamgumba thang thinjanbirangumba makhori me khara hatogumba kya tholim as to yamo madugi thabokto ne hoji gyam bera karisi madane akhone tumina lebi sungya yaroiba yamo yumdongpo natrasune matanta yumda mi lering da angang no bi lering matamdane sana lupa thalaga magi khudong sabdu phangna no honar ko yamo mi shibu khurpe yam jawnar khadi madu masi kaino ma tawtadi yaroide ekoi baida dugum bai case ka pukhalo re chui kai bam yawide noi le kai du huran chi the du gam lei brain ba khangbu khanga ning de haib tare as yamo dorga karino karo le kai myam torgo masi chingna bana hasing le ni sa sabsing khomjalaga amuk to marol am takhair gam ta hangagi yingjeraba yamo ade tai matamamda de khujung auksannedne pukri mapan de karaoke box kai du thangto isei sangninge chali thabal music thilage ahing chupa pukri mapan de simaningi pukhe chobudu de tep thagai de isei thagai de mp3 thagai de khoini tawgi me yam du khallur de ningbu ningsingei de as yamo haigumdra matamdu ni yamong no lo tharaga as loira amuk lawru so na
ꯑꯩꯅ ꯃꯊꯪ ꯂꯧꯕ ꯆꯠꯄꯗꯣ ꯑꯁ ꯌꯥꯃꯣ ꯀꯨꯏꯔꯒ ꯃꯤꯗꯤ ꯁꯨꯝ ꯂꯣꯊꯔꯦ ꯌꯥꯃꯨꯡꯗꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯤꯁꯥ ꯈꯥꯏꯔ ꯏꯁꯤꯡ ꯍꯩꯔꯒ ꯇꯝ ꯁꯨꯝ ꯊꯛꯑꯒ ꯌꯥꯃꯨꯡꯗ ꯇꯧꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯗꯤ ꯌꯥꯃꯣ ꯑꯣꯈꯥꯛꯄ ꯐꯠꯇꯕꯅꯤ ꯑꯩꯈꯣꯏ ꯌꯥꯃꯨꯡꯁꯨ ꯅꯪꯗꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯇꯨꯡ 이ꯜꯂꯗꯅ ꯅꯠꯇꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏ ꯐꯪꯈ꯭ꯔꯤꯗꯨꯗꯤ ꯑꯁ ꯌꯥꯃꯣ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯏꯆꯟꯇꯣꯝꯕꯤ ꯊꯦꯡꯅꯔꯝꯗꯗꯤ ꯌꯥꯃꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒ ꯑꯁ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯑꯑꯣꯟꯕ ꯑꯍꯣꯡꯕꯁꯦ ꯑꯃꯇ ꯂꯩꯔꯝꯃꯨꯀꯣ ꯌꯥꯃꯣ ꯑꯗꯨꯅꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯍꯦꯛꯇ ꯐꯥꯔꯒ ꯍꯦꯛꯇ ꯐꯨꯔ ꯐꯗꯧ ꯅꯠꯇꯦ ꯋꯥꯈꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯋꯥꯈꯟ ꯇꯥꯃꯤꯟꯅꯕꯗꯨ ꯍꯦꯛ ꯌꯥꯗ꯭ꯔꯤꯡꯕꯩꯗꯤ ꯄꯥꯛ ꯑꯐꯕ ꯑꯣꯏꯔꯣ ꯐꯨꯔꯨꯅꯤ ꯆꯩꯔꯨꯅꯤ ꯍꯌꯦꯡ ꯉꯥꯡꯆꯤꯠ ꯂꯩꯔꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯀꯥꯟꯗ ꯀꯔꯤꯅꯣ ꯊꯣꯛꯐꯝ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯑꯁ ꯌꯥꯃꯣ ꯑꯗꯨꯗꯤ ꯀꯔꯤꯅꯣꯕ ꯇꯧꯗꯣꯔꯤꯁꯦ ꯍꯧꯖꯤꯛꯁꯤ ꯅꯪꯅ ꯆꯤꯡꯅꯔꯤꯁꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯀꯅꯥꯅꯣ ꯑꯁ ꯌꯥꯃꯣ ꯆꯤꯡꯅꯕꯒꯤ ꯋꯥꯗꯤꯅꯦ ꯌꯥꯝ ꯇꯠꯇꯅ ꯃꯁꯤꯗꯩꯗ ꯕꯁꯟꯇꯗꯣ ꯃꯗꯨꯃ ꯅꯝꯕꯔ 1 ꯑꯣꯏꯔꯦ ꯃꯗꯨ ꯀꯔꯝꯕꯅꯣ ꯕꯁꯟꯇ ꯍꯥꯏꯗꯤ ꯑꯁ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯁꯤꯒꯤꯗꯨ ꯊꯣꯡꯒꯥꯡꯒꯤ ꯕꯁꯟꯇꯗꯨꯅꯤꯃꯦ ꯃꯗꯨ ꯍꯥꯟꯅꯁꯨ ꯀꯔꯤꯅꯣ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯁꯥꯡꯕꯒꯤ ꯅꯠꯇꯦ ꯃꯤꯒꯤ ꯄꯣꯠ ꯆꯩꯒ ꯌꯥꯝꯅ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯈꯣꯠꯄ ꯑꯁ ꯌꯥꯃꯣ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯑꯩꯗꯤꯅꯦ ꯃꯥꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨꯒꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯁꯨꯔꯤꯁꯤꯁꯨ ꯈꯪꯗꯦ ꯅꯣꯡꯉꯥꯟꯗ ꯅꯨꯃꯤꯠꯇꯥꯐꯥꯎ ꯈꯨꯗꯩ ꯍꯥꯞꯄꯦꯟ ꯑꯃ ꯁꯦꯠꯂꯒ ꯃꯣꯖꯥ ꯐꯨꯔꯤꯠꯁꯨ ꯑꯁ ꯂꯤꯠꯇꯦ ꯐꯨꯔꯤꯠꯁꯨ ꯑꯗꯨ ꯂꯤꯠꯇꯦ ꯀꯔꯤꯅꯣ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯀꯣꯛ ꯇꯧꯔꯒ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯌꯧꯕꯒꯅꯦ ꯌꯨ ꯊꯛꯆꯜꯂꯒ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯗꯅꯅꯦ ꯑꯁ ꯌꯥꯃꯨꯡ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯁꯨꯔ ꯆꯥꯏꯅꯣ ꯀꯩꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯊꯕꯛꯁꯨ ꯁꯨꯗꯦ ꯑꯗꯨꯒ ꯆꯔꯥꯁꯨ ꯅꯣꯡꯃꯇ ꯍꯦꯟꯗꯦꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯨꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯊꯩꯅꯣ ꯈꯪꯗꯦꯕ ꯅꯪꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯤꯕꯖꯥꯠꯅꯤ ꯅꯠꯇꯦ ꯑꯇꯩꯗꯤ ꯀꯅꯥ ꯑꯁ ꯌꯥꯃꯣ ꯌꯥꯝꯈ꯭ꯔꯦ ꯃꯤꯁꯦ ꯊꯤꯒꯠꯂꯨꯔꯗꯤꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯪꯉꯗꯤ ꯂꯣꯏꯅ ꯈꯪꯒꯅꯤ ꯏꯅꯥꯎꯕꯤꯗꯨꯒ ꯇꯤꯀꯦꯟ ꯑꯗꯨꯒ ꯃꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯥꯞꯄꯤ ꯈꯣꯠꯄꯤ ꯆꯥꯕꯤ ꯈꯣꯠꯄꯤꯗꯨꯁꯨ ꯀꯩꯅꯣ ꯌꯥꯝ ꯇꯧ ꯃꯥꯜꯂꯦꯗ ꯃꯣꯏꯒꯤ ꯇꯤꯝ ꯑꯃ ꯂꯩꯔꯤ ꯀꯅꯥꯅꯣ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯈꯔ ꯃꯃꯤꯡꯒ ꯑꯝꯇ ꯈꯪꯗꯦꯅꯦ ꯃꯣꯏ ꯈꯔ ꯇꯧꯔꯒ ꯃꯗ ꯑꯁ ꯈꯪꯗꯦ ꯃꯤꯒꯤꯅꯦ ꯏꯁꯤꯡ ꯆꯤꯡꯕꯒꯤ ꯇꯨꯂꯨꯒꯥꯏꯁꯦ ꯁꯪꯒꯣꯏꯗ ꯀꯔꯤꯗ ꯉꯥꯏꯍꯥꯛ ꯊꯝꯃꯝꯕ ꯅꯨꯃꯤꯗꯥꯡ ꯂꯧꯁꯟꯗ꯭ꯔꯗꯤ ꯅꯣꯡꯉꯥꯜ ꯍꯦꯛꯇ ꯂꯩꯔꯝꯗ꯭ꯔꯤ ꯈꯔ ꯂꯩꯔꯒꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯨꯂꯨ ꯌꯣꯟꯒꯦꯅ ꯃꯐꯝ ꯑꯃꯗ ꯆꯠ ꯂꯩꯔꯝꯃꯦ ꯃꯗꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯊꯝꯕ ꯖꯦꯅꯦꯔꯦꯇꯔ ꯁꯥꯏꯀꯜ ꯑꯁ ꯑꯃꯇ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯃꯣꯏꯅ ꯍꯨꯗ꯭ꯔꯤꯁꯤꯗꯤ ꯑꯁ ꯌꯥꯃꯣ ꯃꯅꯤꯡꯗ ꯂꯩꯕ ꯑꯆꯧꯕꯅꯦ ꯏꯔꯨꯖꯕꯝꯗ ꯊꯥꯔꯤꯕ ꯅꯨꯡꯄꯥꯛꯇꯣ ꯑꯗꯨ ꯈꯛꯇ ꯃꯥꯜꯂꯦ ꯃꯣꯏꯅ ꯊꯥꯡꯗ꯭ꯔꯤꯁꯦ ꯑꯇꯩꯗꯤ ꯂꯣꯏ ꯊꯥꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯒꯤ ꯁꯨꯝꯕꯟꯐꯧ ꯊꯥꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨꯗꯤ ꯍꯦꯟꯗꯣꯛꯈꯤꯗꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯐꯧꯕ ꯐꯤꯔꯣꯜ ꯃꯆꯥ ꯃꯁꯨ ꯀꯥꯏꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯄꯨꯔꯒ ꯀꯩꯅꯣ ꯄꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯐꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯁꯨ ꯇꯧꯏꯗꯤ ꯌꯥꯃꯣ ꯅꯪ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯔꯤ ꯁꯩꯇ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯤ ꯁꯩꯇ ꯇꯥꯕꯗꯤ ꯅꯥꯀꯣꯡ ꯋꯥꯏꯆꯤꯜꯂꯤ ꯑꯁ ꯌꯥꯃꯣ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯔꯤ ꯇꯧ ꯇꯥꯏ ꯃꯗꯨ ꯅꯪ ꯕꯁꯟꯇ ꯍꯥꯏꯗꯨꯕꯨ ꯑꯁ ꯌꯥꯃꯣ ꯕꯁꯟꯇꯗꯨꯅ ꯃꯥꯅꯅꯦ ꯌꯨ ꯊꯛꯆꯜꯂꯒ ꯃꯥꯅꯒ ꯑꯁ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗ ꯃꯥꯅ ꯋꯥꯖꯥꯎ ꯉꯥꯡꯕꯗꯤ ꯑꯁ ꯊꯣꯡꯒꯥꯟꯗꯨꯗꯒ ꯇꯧ ꯂꯩꯔꯝꯃꯤ ꯁꯨꯃꯥꯏꯅ ꯅꯋꯥ ꯂꯧꯗꯦ ꯑꯩꯈꯣꯏ ꯊꯛꯏꯁꯦ ꯅꯣꯏ ꯀꯅꯥꯗ ꯅꯣꯏ ꯄꯩꯁꯥ ꯂꯧꯔꯨꯕ꯭ꯔꯣ ꯅꯕꯨꯡꯉꯣꯗꯤ ꯚꯣꯠꯁꯨ ꯄꯤꯔꯣꯏ ꯚꯣꯠ ꯄꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤꯅꯦ ꯂꯨꯄꯥ 15,000 ꯃꯗꯨꯕꯨ ꯄꯤꯗ꯭ꯔꯕ ꯍꯟꯗꯛꯇꯤ ꯚꯣꯠꯀ ꯄꯤꯔꯣꯏ ꯃꯅꯤꯡꯒꯤ ꯑꯁꯤꯒꯤ ꯀꯔꯤ ꯃꯃꯤꯡꯒꯗꯨ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯄꯟꯕꯨ ꯄꯟꯅꯤꯡꯗꯦꯗ ꯃꯣꯏꯅ ꯅꯍꯥꯟꯋꯥꯏ ꯚꯣꯠꯇ ꯄꯩꯁꯥ ꯈꯔ ꯄꯤꯈꯤꯕꯗꯨ ꯏꯃꯥꯏ ꯚꯣꯠ ꯊꯥꯗꯅ ꯃꯣꯏꯒꯤ ꯃꯤꯗꯨ ꯀꯥꯗ꯭ꯔꯦꯅ ꯄꯩꯁꯥ ꯍꯟꯗꯣꯛ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯁꯠ ꯊꯥꯔꯗꯤꯕ ꯑꯗꯨꯒ ꯀꯔꯤ ꯂꯩꯀꯥꯏꯁꯤꯗ ꯄꯣꯠ ꯆꯩ ꯑꯃꯇ ꯃꯥꯡꯉꯦꯗ ꯅꯪ ꯌꯨꯝꯗ ꯆꯦꯛ ꯇꯧꯒꯦ ꯑꯩ ꯌꯨꯝꯁꯤꯕꯨ ꯃꯣꯏ ꯄꯣꯠ ꯆꯩ ꯃꯥꯡꯈꯤꯕꯒꯤ ꯆꯦꯛ ꯇꯧꯐꯝꯂꯣ ꯁꯤꯕꯣ ꯆꯦꯛ ꯇꯧꯐꯝꯂꯣ ꯑꯣꯏ ꯕꯣꯁꯟꯇ ꯑꯩ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒ ꯆꯦꯛ ꯇꯧꯒꯦꯒ ꯆꯪꯉꯗꯤ ꯅꯈꯨꯠꯇꯣ ꯊꯥꯡꯗꯣꯛꯑꯒ ꯊꯥꯡꯖꯧꯅ ꯃꯀꯛ ꯀꯛꯀꯗꯕꯅꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯝ ꯃꯨꯟ ꯌꯦꯡꯉꯤꯗꯨꯅ ꯇꯥꯕꯁꯥ ꯑꯩ ꯑꯁꯤ ꯊꯕꯛ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯇꯥꯕꯁꯟꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯀꯤꯗꯅ ꯁꯨꯝ ꯌꯦꯡꯖꯔꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯏꯇꯣ ꯀꯥꯟꯗꯦ ꯅꯌꯥꯝꯕꯗꯗꯤ ꯁꯤꯡꯅꯔꯛꯀꯅꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯀꯣ ꯏꯌꯥꯝꯕ ꯀꯔꯤꯝ ꯁꯤꯡꯅꯖꯗꯦ ꯏꯌꯥꯝꯕ ꯀꯗꯥꯏꯗꯅꯣ ꯏꯌꯥꯝꯕ ꯑꯁ ꯀꯩꯅꯣ ꯏꯌꯥꯝꯕ ꯀꯔꯤꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯣꯏ ꯅꯔꯟꯅ ꯊꯛꯄ꯭ꯔꯣ ꯅꯣꯏ ꯅꯔꯟꯅ ꯊꯛꯄ꯭ꯔꯣ ꯅꯣꯏ ꯅꯔꯟꯅ ꯆꯥꯕ꯭ꯔോ ꯅꯣꯏ ꯅꯄꯥꯅ ꯂꯩꯕ꯭ꯔꯣꯅ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅꯦ ꯅꯣꯏꯅ ꯍꯥꯏꯔꯨꯔ ꯕꯁꯟꯇꯅ ꯐꯨꯔꯤꯠ ꯂꯤꯠꯇꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯂꯤꯠꯇꯦ ꯊꯕꯛ ꯆꯠꯄꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯕꯗꯨꯕꯨ ꯅꯠꯇꯦ ꯏꯪꯉꯀꯥꯟꯗ ꯀꯝꯕꯜ ꯑꯃ ꯂꯤꯠꯀꯟꯁꯤ ꯅꯠꯇꯦ ꯑꯊꯥꯕ ꯖꯦꯀꯦꯠ ꯏꯁꯥꯗꯨ ꯊꯕꯛ ꯁꯨꯅ ꯍꯨꯃꯥꯡ ꯇꯥꯎꯅꯦ ꯏꯪꯕ ꯈꯪꯗꯕꯅꯤꯅꯦ
सारा कानदे अमाय अमानी तुमची एयर कंडीशनर सी याउदसु याद्रो हा सी याद्रो चुमी चुमी ताबसन अदो कनाना करी दौरे हैनो युमदा करी येंगेना आई युमदा येंगे लेगाई द पोचे मांग यादेने आई युमदा येंगे मोय हाइबा नदे आई युमजि मोय के पोचे मांग थिबा मोरि ब्राइबा अमता हायु नहीं तो अमता हायु ने चुमी चुमी ताबसन कैसो माना बिरुनुदा ताबसन करी इनो साउबिरिदु मोइना सिंगनरसु कैदौएगे ताबसन लेत्रगा युमदा कोक येंगहनबिरो लोरे कैदौ येंगदोबा कैदौ येंगदेनो आई युमजि मोय पोचे थिबमलो मसा की मपो मसई दुदि सेक्शनगे लेत्रगा हा आई युमदा पोचे येंगाब्रो मवा लौदबा चुमी चुमी ताबसन कना कनो अतै सम लाउना बिरमिसिबो आई लाउना नत्तिने लेकाइजे हम पेंद्रेने लेकाइजे सेन पाइब मीन खरा हाइरेगना मीन पुंगता ताइने सेन थोक्तबो कोइना ngamwaje कैरो लेकाइ मसिंग थादेने चुमने ताबसन कनाना सेन पाइब सिंग करी हाइनब यावर ऐ मंगो नंग ताददे ngod थेमतो हंकनो नंग साइदं बसंतना समा हायोवेना मी खुदिंग तमुगेरो इस योने आइबो सिदैदा मोइन आई जॉब कार्ड थबक सुबु यावहनदे मोइन तो हाइरोगा आई लेकाइ खुदसा सांगेने आइगी फमम थोकबो हंगनद्रो मखोइना करिगे आइगी दमकते हेल्थ कार्ड पीब्रो कैरो लेकाइ मोइ खरो खुजु मुजु तोरगा चिंगी एलिनेना nga kokta da mathun du tongkhal alaga oi lekai je cooker da cheng yan ba lekai adu bosanta na makhun masa sangi oi bosanta na ne mi yum da chang nganu yenam pham na tinai napo na sai di section re inkon manung du yen nganu thadore ai ne sido po chai thadri je kai manung no ha kai manung no ha po chai khara thai kobi khara thai si da haugalak po kanu da नंगे असोम मनिंगे निमाय होगी मोगी गानू मसादी येन मसादु थादरे चिक 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 गानू की मचिन अपाक कप कप का है कोबी तो थबत मंगकता ऐ पौनाना ब्रिटिश की मंगक कक पुदु को जमा नहीं है थबत कोबी मको कईवा हा हंगाम खर थाई मददेदा सबे गानू मथ्री फदरा कना जादुरिगे हा मी की पोचै दुदि लोइन मंगले आइना हाय येन थादोर कोनो सांगा थादोर कोनो हाय यादे अदुदि नुंगो बार पोप थोमताबा आइगी कोबी मांगबा हंगा मांगबुदुदि पैसा नत्रो हा कोबी यांखैगा नोय गानु येन मंगा त्रुकी ममनगा कना हेनगे हा कोइगी कोबी हंगाम दुन पैसा ओइना सेल ओइना उदबा नोयगी गानु येन खरदुना ओय नोय गानु येन दो सिरि संगा सिरिदुदि सिजतामनि नै बॉर्डर लानसलादि पाकिस्तान इंडिया मचा हट कुमनि ने नोय जो बॉर्डर दु हेंजलादि सोन तत्ताबा आई हाइजरिजिने आई इंखोजु पोचै थारोय मरमदि पोचै थानि नोय गानु येन सन थादोरकन लोय मांगे अदुना नखोय की नपोना जै चेक्सलो आइगी कादा संगदा आई फारगा सा था उपाय लेते आइना चाहनिंग ददि थादोरकनो याम चुंग्रबा ताबोसना हाइबिरिजे उन्थोनो चुंग्रे आइना हाइजे द्रोबै तो नंग नयुम न कैदा नंग कोबी हंगाम कई याम थादैना मना मसिंग कईरो याम थादैना नंगो अदु थारी में याम दो आई संगा बद्र फुदकेने नंग यागद्रने आइना बद्र फुदके नंग साउर पुलिस केस तौर के हाकने पुलिस थोरो फा लाके आइने ओय बसंत न कनाम तो गिने ओय पोचै लौदेको हाइरोगा मसाई मपोट मसै दि सेक्शन रे दुगा बसंतन कोंदोंग सत्तदि तुम यादवनी गायने पंगाइदे हाइजलगा नपोना चै चेक्सलो सुमांग मांगोय बसंत आई ngasi फावबा yung kai पादन लेजे ओय नखोय गो मकैरो लेकाय सिगुम मी जिंजु उबदैनि नै तबसन जे चुम याम हाइरे तबसन अदु कैनो चिंग येनबगी खोटबगी अदु थबक सुबगी जॉब कार्ड की कैकन हम हाइदुबो मेंबर प्रधान अदुगा करी अतै लागा खना चैनबगा थोक्तरबो तबसा अदु अमवालौदे मोय के दौदोरिगने मोय ममाना थबम लंजुनति चै मंगा खकि तेता पाइजबदुबो मपुनसि सुप मोय पाइदुरिब्रो हा हायेंगसि कनानोमना भोट अमु कार कान मोय अमु खोयगे जमाना दोइन मानरोइद्रो चप मानदोइनि
ꯁꯤꯕꯗ ꯄꯨꯕ ꯌꯥꯕꯁꯨ ꯅꯠꯇꯕ ꯃꯦꯝꯕꯔ ꯑꯣꯏꯕ ꯄ꯭ꯔꯙꯥꯟ ꯑꯣꯏꯕ ꯏꯅꯗꯦ ꯑꯩ ꯑꯗꯨꯒꯤꯗꯃꯛꯄꯨ ꯑꯗꯨꯗꯤ ꯍꯥꯏꯕꯤꯒꯦꯅꯦ ꯑꯦꯝ ꯑꯦꯜ ꯑꯦꯒ ꯍꯥꯏꯗꯣ ꯑꯗꯨꯒ ꯃꯋꯥ ꯑꯝꯇ ꯂꯧꯗꯦꯅꯦ ꯃꯣꯏ ꯀꯥꯒꯦ ꯀꯥ ꯆꯍꯤ ꯃꯉꯥꯏ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯀꯅꯥꯅꯣꯝ ꯀꯥꯅꯤ ꯃꯔꯥꯏꯕꯛ ꯐꯔ ꯑꯃꯨꯛ ꯍꯟ ꯀꯥꯔꯒ ꯁꯦꯟ ꯌꯦꯟꯕ ꯀꯜꯂ ꯑꯃꯨꯛ ꯀꯥꯔꯅꯤ ꯃꯊꯪꯒꯤ ꯑꯃꯨꯛ ꯀꯥꯔꯁꯨ ꯁꯦꯟ ꯌꯦꯟꯕ ꯀꯜꯂꯒ ꯀꯩꯅꯣ ꯈꯔ ꯀꯥꯗꯧ ꯉꯥꯏꯔꯦ ꯀꯅꯥꯕꯨ 10ꯔꯛ 10ꯂꯛ ꯀꯥꯕ ꯌꯥꯎꯒꯦ 8ꯂꯛꯀꯤ ꯍꯤꯁꯇ꯭ꯔꯤꯐꯧꯗ ꯂꯩ ꯃꯥꯜꯂꯦ ꯑꯇꯩꯗꯤ 3ꯂꯛ ꯀꯥꯅ ꯊꯪꯅꯅ ꯑꯝꯇ ꯂꯩꯇꯕꯅꯤꯗ ꯀꯅꯥꯕꯨ ꯃꯋꯥ ꯑꯃ ꯇꯧꯔꯛꯇꯦ ꯄꯤꯕꯥꯐꯝꯁꯨ ꯅꯠꯇꯕꯗꯨꯕꯨ ꯀꯩꯗꯧꯗꯣꯔꯤꯒꯤꯅꯦ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯄꯣꯟꯇꯦꯅꯦ ꯑꯩ ꯅꯨꯡꯉꯥꯏꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣꯁꯦ ꯏꯆꯥꯒꯤ ꯑꯋꯥꯕ ꯂꯩꯇ꯭ꯔꯦ ꯏꯇꯨꯒꯤ ꯑꯋꯥꯕ ꯂꯩꯇ꯭ꯔꯦ ꯁꯤꯗꯩꯗ ꯈꯟꯅꯔꯤꯕ ꯃꯅꯤꯡꯒꯤ ꯑꯁꯤꯒꯤ ꯗꯤꯂꯤꯞꯇꯨ ꯈꯟꯅꯃꯤꯅ ꯃꯥꯏ ꯅꯨꯄꯤꯗꯨꯒ ꯀꯔꯤꯅꯣ ꯃꯆꯤꯟꯒ ꯇꯨꯝꯊꯣꯛꯇꯅ ꯂꯥꯎꯅꯗꯅ ꯈꯣꯡꯒꯥꯡ ꯀꯣꯜꯂꯤꯛꯀ ꯊꯥꯅꯗꯅ ꯃꯗꯩ ꯐꯨꯅꯗꯅ ꯇꯧꯏ ꯇꯥꯕꯨꯁꯥ ꯀꯔꯤꯒꯤꯅꯣ ꯈꯟꯅꯔꯤꯅꯣ ꯈꯪꯗꯦꯗ ꯀꯩꯅꯣ ꯃꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤꯁꯦ ꯇꯦꯇꯥ ꯇꯧꯏ ꯎꯗ꯭ꯔꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯦꯡ ꯆꯠꯂꯦꯁꯨ ꯅꯇꯩꯃ ꯂꯩꯇꯕꯅꯤꯅ ꯑꯩ ꯊꯦꯡꯉꯦꯁꯨ ꯉꯜꯂꯦꯁꯨ ꯍꯥꯏꯔꯔꯣ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯆꯠꯂꯦ ꯈꯥꯗ ꯆꯠꯀꯦꯔꯥ ꯋꯥꯡꯗ ꯆꯠꯀꯦꯔꯥ ꯃꯤꯅ ꯍꯥꯏꯔꯤꯕꯅꯤ ꯕꯣꯁꯟꯇꯗꯤ ꯀꯩꯅꯣ ꯃꯥꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯆꯠꯇꯦ ꯅꯨꯃꯤꯗꯥꯡꯗ ꯆꯠꯂꯤ ꯑꯩ ꯏꯊꯧ ꯂꯩꯕꯩ ꯆꯠꯄꯅꯦ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯆꯠꯄꯒ ꯃꯌꯨꯝ ꯃꯀꯩꯗ ꯄꯣꯠ ꯆꯩ ꯃꯥꯝꯃꯒ ꯕꯣꯁꯟꯇ ꯀꯥꯏ ꯂꯩ ꯕꯣꯁꯟꯇ ꯌꯨꯝꯗ ꯊꯤꯌꯨ ꯁꯤ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯅ ꯈꯜꯂꯤꯁꯨ ꯕꯣꯁꯟꯇ ꯑꯩꯁꯤ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯅ ꯈꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯅꯦ ꯑꯩꯁꯦ ꯃꯣꯏ ꯀꯔꯤꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯄꯣꯠ ꯅꯆꯩ ꯆꯦꯛꯁꯜꯂꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯄꯨꯗꯨꯅ ꯂꯩꯇꯣꯏꯅ ꯍꯨꯠ ꯂꯩꯊꯣꯛꯄꯗꯣ ꯍꯨꯔꯥꯟꯕ ꯉꯝꯃꯤ ꯕꯣꯁꯟꯇꯅ ꯒꯥꯔꯤ ꯍꯨꯔꯥꯟꯈꯤꯕ꯭ꯔꯣ ꯍꯨꯔꯥꯜꯂꯝꯃꯣꯏꯗ ꯇꯥꯕꯁꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤ ꯑꯗꯣ ꯇꯥꯕꯁꯟ ꯅꯄꯣꯠ ꯅꯆꯩ ꯆꯦꯛꯁꯜꯂꯣ ꯍꯥꯏꯁꯦ ꯆꯦꯛꯁꯟꯗꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯇꯥꯕꯁꯟ ꯆꯦꯛꯁꯟꯗꯗꯤ ꯃꯥꯡ ꯇꯥꯕꯅꯤꯅꯦ ꯀꯩꯅꯣꯅꯦ ꯄꯣꯠ ꯆꯩꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕꯗ ꯌꯨꯝꯗ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯗꯅ ꯂꯩꯃꯤꯟꯅꯔꯤꯗꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯄꯤꯗꯨ ꯈꯔ ꯍꯦꯛ ꯆꯦꯛꯁꯟꯗꯅ ꯍꯦꯛ ꯊꯥꯗꯣꯛꯎꯔꯕ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤ ꯑꯗꯨꯝ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯗꯤ ꯀꯩꯗꯧꯔꯦ ꯂꯣꯟꯅ ꯑꯗꯩꯗꯤ ꯅꯨꯄꯥ ꯅꯣꯏꯅ ꯇꯧꯗꯤ ꯌꯥꯕ꯭ꯔꯥ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯅꯦ ꯅꯨꯄꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯆꯞ ꯃꯥꯟꯅꯕ ꯋꯥꯅꯤꯅꯦ ꯅꯨꯄꯤꯅꯈꯔ ꯀꯟꯇ꯭ꯔꯣꯜ ꯉꯝꯕꯩ ꯋꯥꯅꯤ कंट्रोल लेजी कैसु लेई पोंते मिनिट अम फा पोंते द कंट्रोल अम तत्प गाइसिदे बो कैसु लेई जानते द सेम कान द वानी द इतो तबसन आई गिसु इंखोल दो तुलु खरा हे फर सिंग माइ सिंग हे कापचबन नंग तुलु मांग इंगोन हंगिरो हा नते इंगोन हंगिरा बा नते तबसन सुंग मते अंगांग जिंग करी तुलु योन गे खोट के गाना लाख पकेरो लेकाई गे तबसन अंगांग जिंग हिदा गुली जाबसु याम लेइरेने हंतक मरसे खोई केरो लेकाई लेइतदी कैनो लेइतदी अंगांग सेमद्रे ममा मपाजु मोइदे येतनबन अंगांग द मोबाइल दु सट लंगछले मोबाइल थोलेसि बो ngasi ngarang natine मोबाइल से मणिपुर दी योरोखिब 2002-3 द मोबाइल से फजने योरोक्रम 2002-3 द पोक अंगांग दु 2003 हैरो 2013 द अंगांग दु सही तरानी 2023 द अंगांग दु सही कुन्नी ने बो होजिक 2026 हैरा कांदु ददी अंगांग सही क्या सोरे मयुम पान्या रोइद्रो नुपी दो अदि सही ट्राइम बान मयुम पानग्रदि बो नान पान्या मचा मसु पोक्तुन मचा अहुम मरिबु सु यारमनि ने अदुई मतम खल्लोने हुजिकान की अंगांग जिंग मोबाइल की मतुंग द पोकपा अंगांग जिंग दुन चई कुलुम द कुनमरी की मनुंग द लैबा गातनी ने ममा मपान कइदवे मोबाइल अमा पाइब द मोबाइल की मेंगान द मी खुदि मक लोइने ममाइ दि येंग लेग्रम हा ममा मपान की अलहन एंग दन तक अंगांग कब मोबाइल पिसले अंगांग की मोबाइल पाइरे लारिक लाइसु की थवा यावदु दि खरा ममा मपान खरा सेनबा खरा येंगसन बकन म खरा की वान कदाई दगी नो सुब नोमबदु दि हुआ हा अखोइबु बोसनबु ngasi इमा इपा ngन लेरमबा इमा इपा जिंगदुना अखोइगी दम होना बिरमबा बोसनगी ngakta ngasi करिगुम लंगुम अमत सीद्रिजे ओइ सिगी ngaksamjida tai ओइना पुल्लगा बोसनदा आइबु सक्थिब्रो हा आई दंनु चुंग फिरान चाबजिबु कैरो लेकाइसि कना लेगे चुमी तबोसन हाइबि सेम चुमी तो लारिक तमो न हाइबि गदबि इमा इपा दुदि लेरमद्रे
그래 상고는 산티 생원 산티 그래 생음이 lâu 꿈절로나 그래 잘라가 우까이 그래 딸레도 그래도두리게 시간 비오이드네 마이파 로이 시도 그래 까리 레이람데 인고원 맞제 몰레 까리 노인 자도지보 까리 노바이 호나도리제 아고디 라일라 쇼해오던 미네주 타바가 하이닝데 타박수 그이노 코이네 헤르 공발로 반도부도 티카스게 하브도 저 코이디 pu닝데 네봉어 미나 비제 피가이 셀리마 피모로나 테자디 유테 이봉어 유 탁고 와디네 에이 이봉어 아메리카 그 프레시덴트 부 유 탁분이 에이 चाइना की सी जिनपिंग का पुतिन का यूक्रेन यू थकपनिको मरम चान चान थकान खंगदबई वानी मी खुदिमक की डार्क साइड जीबुंग लोई लेबा ngakतने मी खुदिमक मंगा लेने लेबा नतिने पुनमक से फी सेलुदु खंगुने अदुना लमद्रि मी तो फी सेलमोइने बुंगो ताबसन हाइबिरि वाफमसे नों थोनो संग्रे ताबसन खंगी नंगजो आई थागत सनरिदो आई लोइन खंगी नंगोंदा आइना थिबुआ हेरक्तनबा आइना नंगोंदा पनबा पिरक्तनबा हाइदि मियोइबनको हुई थौबो मन लेकांदा हुई दुदा मियोइबना चिगलक्तनबा कैदोइ जिकी कुतु तौदरा तौइको करिदोइनो हुई दुदा मिदुना कदर तौरिने हाइदि मा सोलक्तनबा हाइबदि हुइदु थेमिने हुइदु थेमबा हाइबदि हुइदुना मंगोंदा चिगलक्तनबा like that you are tempting nang engonda themineba tabosan english ya you are tempting khangde koi like su tamode like tamo hai kanudi se barab khar chup gulen khar ta nauri khar ka mange mathak khar ka turen khar chongda haibi haimang khar cha le bungo koidi mai pa na su karim te sembi rakti mai pa junga ta sidokre ai na hai je lan bra hai jibo yam chume tabosan haibi नंगी पुतुलुदो आई खंगदे अदो आई थिरके कना देनो पोचै खरा कइनो अस खंगदे है इमो हिंगबा ngमनमनि है अदो खोइनो हुगेनो हुबदुदि येन गानु अदगी फिरोन फिरांग खरा अदि तुलु तुरांग खरा वानिदा इमो खोइना मिगी जेसीबी हु ngमदौ नते मी कार हु ngमदौ नते दा थौबजो हैते अदुगा मदुगुम थबक्तुदि मीनजु फुबदे सी हाइने गानु हुरान भाई फूब सी पाक्तादबनिने तुलु हुरान बबो फूब जी कायन सीदे सिलिंडर बौ खरग याब्रा खंगदेको गाड़ी मचा दे फूब सीने बो मी सीदो थबक तो बंगदे ताबसन की वाफम से याय बो नंग खोनक थसनैदो आई लोइन खंगी आई युंगावदे आई को तंग पाइरु बे वानी सी युंगाव बनते आई लोइन बो वाखल लोइन ताई ताबसनसु हाइबी वाफम दे यामसुमे ताबसन अदो ताबसन ngasai ching thau kari hai kan wani bo election la kisno karo le kai lo hainari ai han ka ba mi ju vote ka roi adu ne han karam ba mi handak bo lep ju pa ka ro mun tha jo bo che masana ura oijaba thadok pa ura ka thok pa ura ka thokandane mayam khangna yana simade ai tawrage ko sidei lawrage ko gan haibu ngamba adumba mi ka ba horam ni sigumba khara natana ne sungya ya mamang thakta pairamba kholamba tawramba me yam luni marai bok le ga cheng le ga khar karak budi ai ko adu oiroi yam ta oiroi ingoi cheng yem da si cái hujikpu yengone hairoga somna kanda pi hairo somda kakhi somda loi haidro adu gakdo sunate ejena loi la le sunate lauri bai khoi irak to su lan me am yauri niyom je ikai de loin kai ne koi ju kai api bu ju kai aro bu ju kai pitharak bu ju kai khangde akai bangak tan madu ko mun na taw niyom thinaro di mo se da khoi le kai de car thau mi di le ju le tre ne car thau mi jing loi cheng pi ge no तसेंग मोगी नियम क्राइटेरिया दु कार थौमी चेंग पिया दे नारिमी चुम्ब्रा चुमगनी आई चुमगनी होय तावसन तो अदुगुमदुना फोंगनो हुरानबा अदुना फोंगनो हुरानबा व्हाइट कलर जोक्ता हुरानबा अदु हजि यंगने नय केसमगी चलोबा पुलिस स्टेशन नो केसमगी चलोने हेक केस की चट मतम दुदा नय केस तुगी सेनेक लहौद्रदिने ai sing ngak si bungo si leitho noi leitho je tung do ina panjalo
ꯈꯪꯕ꯭ꯔꯥ ꯂꯧꯔꯣꯏꯅ ꯂꯧꯗꯕꯗ ꯑꯣꯐꯤꯁꯥꯔ 5 10 10 30 ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯌꯥꯝꯕ ꯑꯇꯩꯗꯤ ꯂꯣꯏ ꯂꯧꯔꯦ ꯂꯧꯗꯕ ꯈꯔꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯦ ꯅꯣꯏ ꯆꯠꯂꯣ ꯂꯧꯔꯨꯡꯁꯪꯗ ꯆꯠꯂꯣ ꯂꯧꯔꯨꯡꯁꯪ ꯈꯪꯕ꯭ꯔꯥ ꯂꯧꯔꯨꯡꯁꯪ ꯍꯣꯏ ꯈꯪꯖꯩ ꯇꯣ SDO SDꯒꯤ ꯀꯔꯥꯏ ꯅꯣꯏ ꯑꯁꯤ ꯏꯟꯀꯝ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕꯗꯩ ꯍꯧꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯆꯥꯗꯒꯤ ꯄꯤꯌꯣꯟꯗꯒꯤ ꯀꯔꯤ ꯑꯣꯐꯤꯁ ꯑꯦꯅꯤ ꯄꯤꯌꯣꯟ ꯆꯪꯉꯨꯁꯦ ꯃꯌꯥꯝ ꯆꯪꯉꯨꯁꯦ ꯂꯧꯗꯕ ꯑꯣꯐꯤꯁꯥꯔ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯂꯣꯏ ꯂꯧꯕ ꯂꯣꯏꯅ ꯀꯔꯞꯁꯟ ꯃꯣꯏꯗꯨꯗꯤ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯃꯣꯏꯅ ꯆꯦ ꯑꯃ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗ ꯂꯧꯔꯤꯕ ꯁꯦꯟꯐꯝꯗꯨꯕꯨ ꯉꯥꯅꯨ ꯀꯌꯥꯒꯤ ꯃꯃꯜꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯀꯌꯥꯒꯤ ꯃꯃꯜꯅꯣ ꯄꯨꯟꯁꯤꯜꯂꯗꯤ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯅꯣ ꯃꯣꯏꯅ ꯍꯨꯔꯥꯜꯂꯤꯗꯨ ꯑꯦꯛꯇꯤꯚꯥ ꯀꯌꯥꯒꯤ ꯃꯃꯜꯅꯣ ꯍꯥ ꯅꯠꯇꯦ ꯀꯥꯔ ꯀꯌꯥꯒꯤ ꯃꯃꯜꯅꯣꯕ ꯃꯣꯏꯅ ꯍꯨꯔꯥꯜꯂꯤꯗꯣ ꯅꯣꯏꯁꯤ ꯀꯩꯅꯣ ꯂꯩꯀꯥꯏꯗ ꯃꯤꯇꯤꯡ ꯇꯧꯔꯒ ꯅꯣꯏꯅ ꯍꯨꯔꯥꯟꯕꯒꯤ ꯑꯗꯨꯒꯤꯗꯥꯏ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕꯗꯨꯗꯤ ꯅꯣꯏ ꯐꯥꯕꯒꯤ ꯋꯥꯈꯟꯗꯤ ꯂꯩꯕ꯭ꯔꯣ ꯑꯩ ꯉꯥꯅꯨꯁꯤꯗ ꯏꯪꯈꯣꯜꯗ ꯍꯨꯔꯥꯜꯂꯤꯁꯦ ꯍꯥꯏꯁꯤꯗꯤ ꯑꯩ ꯍꯨꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤ ꯂꯩꯗꯨ ꯆꯥꯊꯣꯛꯄ ꯆꯪꯗꯦ ꯅꯨꯡꯅ ꯊꯥ ꯇꯥꯕ ꯅꯨꯡꯅ ꯊꯥꯗꯤ ꯁꯤꯔꯗꯤ ꯀꯅꯥꯏ ꯃꯔꯥꯅꯣ ꯃꯈꯣꯏꯅ ꯇꯥꯏ ꯄꯨꯜꯂꯒ ꯍꯨꯔꯥꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯝꯇꯅ ꯌꯦꯡꯉꯝꯗꯦ ꯍꯨꯔꯥꯟꯕ ꯁ꯭ꯀꯦꯝ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯤꯗꯤ ꯉꯁꯤꯒꯤꯗꯨ ꯈꯕꯔꯗ ꯌꯥꯎꯔꯤ ꯄꯣꯟꯖꯤ ꯁ꯭ꯀꯤꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯀꯅꯥ ꯀꯩꯗꯧꯕ ꯉꯥꯅꯨ ꯀꯌꯥꯒꯤ ꯃꯃꯜꯅꯣ ꯃꯈꯣꯏꯗꯨꯗꯤ ꯃꯌꯨꯝ ꯃꯀꯩ ꯐꯖꯅ ꯁꯥꯔ ꯊꯝꯃꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯆꯠꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯟꯕ꯭ꯔꯣ ꯀꯥꯟꯅꯗ ꯋꯥꯅꯤꯇꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯟ ꯐꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯤꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯋꯥꯈꯜ ꯇꯥꯔꯕꯁꯤꯡꯁꯤꯅꯅꯦ ꯂꯝꯗꯝꯁꯦ ꯆꯨꯝꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯃꯀꯣꯛꯇꯒꯤ ꯂꯣꯏ ꯆꯨꯝꯊꯣꯛꯑꯣ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯈꯔ ꯐꯥꯔꯒ ꯄꯝ ꯍꯨꯔꯥꯟꯕ ꯈꯔ ꯐꯥꯔꯒ ꯂꯩꯕꯥꯛꯁꯤꯕꯨ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂ ꯁꯤꯕꯤꯒꯦꯅꯦ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯣꯏꯅꯃꯛ ꯄꯥꯡ ꯇꯤꯡꯉ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯨꯅꯦ ꯑꯗꯨ ꯅꯠꯇꯕ ꯐꯣꯡꯅ ꯇꯣꯂꯣꯞ ꯆꯥꯅ ꯂꯝꯕꯤꯗ ꯁꯦꯟ ꯊꯠꯏꯕ ꯂꯧꯔꯤꯕ ꯂꯨꯄꯥ 10 ꯆꯞꯄꯤꯗꯒꯤ ꯅꯤꯔꯒ ꯂꯧꯔꯒ ꯈꯥꯏꯔꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯎꯅ ꯀꯔꯤꯝ ꯍꯥꯏꯗꯦ ꯃꯣꯏꯗꯤ ꯍꯨꯔꯥꯟꯕ ꯅꯠꯇꯕ꯭ꯔꯣ ꯇꯣꯂꯣꯞ ꯆꯥꯔꯒ ꯇꯥꯏ ꯄꯨꯜꯂꯒ ꯍꯨꯔꯥꯟꯕꯗꯨꯗꯤ ꯍꯨꯔꯥꯟꯕ ꯅꯠꯇꯕ꯭ꯔꯣ ꯇꯥꯕꯁꯟꯒꯤ ꯋꯥꯐꯝꯁꯦ ꯆꯨꯝꯗꯤ ꯌꯥꯝ ꯆꯨꯝꯈ꯭ꯔꯦ ꯆꯨꯝꯒꯅꯤ ꯏꯕꯨꯡꯉꯣ ꯆꯨꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯀꯠ ꯇꯥꯕꯤꯅꯕ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯌꯣꯡꯉꯥꯎꯏ ꯑꯩ ꯊꯕꯛ ꯁꯨꯗꯦ ꯑꯩꯒꯤ ꯏꯔꯟ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯀꯔꯤꯝ ꯂꯩꯔꯣꯏ ꯑꯩꯒꯤ ꯐꯣꯂꯣꯋꯔꯒ ꯍꯥꯏꯕ꯭ꯔꯥ ꯅꯣꯏ ꯑꯩ ꯐꯣꯟꯁꯨ ꯄꯥꯏꯗꯦꯀꯣ ꯅꯣꯏ ꯐꯣꯂꯣꯋꯔꯒ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯩꯇꯦ ꯑꯩ ꯀꯌꯥꯝ ꯂꯩꯇꯦ ꯑꯩ ꯏꯃꯥ ꯏꯄꯥ ꯂꯩꯔꯝꯃꯁꯨ ꯃꯣꯏ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣꯏ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯑꯣꯏꯔꯣꯏꯀꯣ ꯑꯩ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯂꯩꯕꯥꯛ ꯁꯦꯝꯗꯣꯛꯁꯦ ꯂꯝꯗꯝꯁꯦ ꯁꯦꯝꯗꯣꯛꯁꯦ ꯍꯨꯔꯥꯟꯕ ꯃꯆꯥꯕꯨꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔ ꯈꯣꯡꯒꯣꯏꯅꯕ ꯌꯨ ꯂꯤꯇꯔ 1 2 3 ꯌꯣꯟꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯣ ꯃꯃꯥꯏ ꯐꯥꯠꯇꯣꯛꯑꯒ ꯌꯨꯒ ꯀꯣꯟꯅꯅ ꯐꯥꯔꯦꯅ ꯈꯕꯔꯗ ꯍꯥꯞꯄ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯀꯅꯥ ꯏꯌꯥꯔꯄꯣꯔꯠꯇꯩ ꯐꯥꯕ ꯗ꯭ꯔꯒꯇꯨ ꯀꯅꯥ ꯃꯄꯨ ꯍꯧꯖꯤꯛꯐꯥꯎ ꯀꯩ ꯈꯪꯗ꯭ꯔꯤꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ अजय चौधरी पलेंद भाव कहा गया भैया लुपा करोड़ कयानो ngarang nahan kakching dagi phagi ba commando set singdugi mapudu kaha tangjeng da phagi budu kaha karai legraba kaha amta haisine makoi dudi kayano adu nate manipur police da DSP oiramba ai paningde ko paningde makoi torma drug mayam du lupa kayano in terms of crore drug kaya nungti ki khabar da phare haire me ben driver phare mapudi kaha amta hairone amta hairo huran ba chou singdo makoi do hana sengdoktriba makai tongan ma department da leiriba sarkar gi loisang da leiriba huran ba jingdo adu mayam du chingthokdringe leibak ti sungya yaroi haijine ina koi leibak ti loire machin tong ma kharana puning ba pu ba maikai da dum chaning ba da chatpa adum leibak ti loire da no ji la kudegi pungloi loire pungtum tume awaba kharana awaba dum khangi lauganba kharana adum lauri tunginba kharana adum tungili yaudaba kharana adum yaude saugatpa kharana chinda adum saugali khoba khoningba kharana adum khoi asoiba yengaga nganganba kanguna asoiba thiraga asoiba dum ngangi achumba sahaba singna adumak asingba saraga wa ngangdana tumine lei soiraga asoiba do horen kono wa ngangakani hoi tawsan yam chum ngai kone nangmu ngasi rally du jatpro tabsan ngasi gi di thaba ingang pharak ta dana aduni aiju jatte ayamba di lojing loya dagi loina chale
ꯑꯌꯥꯝꯕ ꯑꯗꯨꯝ ꯆꯠꯂꯤꯗꯣ ꯑꯩꯈꯣꯏ ꯂꯣꯏꯖꯤꯡ ꯂꯣꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯩ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯑꯗꯨꯝ ꯆꯠꯂꯤ ꯈꯔꯅ ꯑꯗꯨꯝ ꯀꯩꯗꯧꯏ ꯂꯥꯏꯚꯇ ꯌꯦꯡꯉꯤ ꯃꯤ ꯃꯐꯝꯗꯨꯗ ꯇꯤꯟꯕꯗ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯇꯤꯜꯂꯤ ꯂꯥꯏꯚꯇ ꯌꯦꯡꯕꯅ ꯃꯤ ꯀꯌꯥ ꯌꯦꯡꯉꯤ ꯂꯥꯏꯚ ꯊꯥꯕ ꯆꯦꯅꯦꯜ ꯃꯌꯥꯝꯗꯣ ꯊꯥꯈꯤꯕ ꯂꯥꯏꯚꯇ ꯌꯦꯡꯕ ꯃꯌꯥꯝꯗꯨꯒ ꯆꯠꯂꯤꯕ ꯃꯤꯌꯥꯝꯗꯨꯒ ꯌꯦꯡꯉꯨꯔꯗꯤ ꯍꯌꯦꯡ ꯍꯛꯆꯤꯜ ꯂꯩꯔꯗꯤ ꯏꯈꯦꯟ ꯈꯦꯠꯅꯔꯔꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯁꯤꯅꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯟꯖꯦ ꯍꯥꯏꯇꯥꯔꯗꯤ ꯂꯣꯏꯅꯃꯛ ꯆꯤꯡ ꯇꯝ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯨꯡꯒꯪ ꯍꯥꯏꯕ ꯂꯩꯇꯦ ꯁꯍꯔ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯁꯔꯨꯛ ꯌꯥꯔꯒꯅꯦ ꯆꯠꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯁꯤꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯔ ꯂꯨꯆꯤꯡꯕ ꯈꯔ ꯅꯨꯄꯤꯒꯤ ꯏꯔꯥꯡꯗ ꯌꯥꯎꯒꯟꯕꯁꯤꯡ ꯈꯔ ꯃꯈꯣꯏ ꯂꯣꯏꯅ ꯑꯗꯨꯝ ꯊꯣꯛꯏ ꯑꯇꯩꯗꯤ ꯑꯗꯨꯝ ꯊꯣꯛꯇꯕꯅ ꯑꯌꯥꯝꯕꯁꯨ ꯑꯗꯨꯝ ꯑꯣꯏꯗꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯈꯛꯇ ꯅꯠꯇꯦ ꯄꯨꯝꯅꯃꯛꯅꯤ ꯁꯍꯔꯗꯁꯨ ꯉꯥꯏ ꯀꯔꯤꯗꯁꯨ ꯉꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯀꯅꯥ ꯌꯨꯝꯊꯣꯡꯗ ꯌꯥꯎꯈꯤꯕꯒꯦ ꯍꯥꯏꯅꯅꯦ ꯃꯩ ꯆꯝ ꯊꯤꯔꯗꯤ ꯌꯥꯎꯈꯤꯗꯕꯅ ꯑꯌꯥꯝꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯃꯛꯅ ꯃꯔꯩꯄꯥꯛ ꯅꯨꯡꯁꯤꯗꯦ ꯃꯔꯝꯗꯝ ꯅꯨꯡꯁꯤꯗꯦ ꯃꯅꯤꯄꯨꯔ ꯀꯥꯏꯍꯜꯂꯁꯤ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯟꯅꯁꯤ ꯌꯥꯗꯕ ꯑꯃꯈꯛ ꯌꯥꯎꯔꯤ ꯂꯨꯆꯤꯡꯕ ꯊꯤꯕ ꯂꯨꯆꯤꯡꯕ ꯇꯥꯟꯅꯕ ꯃꯀꯣꯛ ꯊꯪꯕ ꯄꯥꯝꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯑꯗꯨꯅ ꯌꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯌꯥꯎꯗꯕ ꯀꯌꯥꯁꯨ ꯑꯗꯨꯝ ꯁꯣꯏ ꯌꯥꯎꯔꯝꯒꯗꯣꯏꯅꯤ ꯏꯇꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯗ ꯏꯇꯣ ꯑꯩ ꯃꯤ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯗꯕꯩ ꯋꯥꯅꯤꯗ ꯇꯥꯕꯁꯟ ꯍꯥꯏꯗꯣ ꯆꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯆꯨꯝꯕ ꯌꯥꯏ ꯅꯠꯇꯦꯅꯦ ngasi yaugi meeting du mafam du chatna mai thale yang jine thawa yauba mani natana kana yaugi ni bungo akoi sai du gari tharakpudo gari do hang chaki yaudabna yamani loina namthang ngaktani pono maksi kari dei sorino punchana bama changi punchana adri se karai do no punchana namagi masa ama thiba changi aikoi amana mabu thajana raktri se kari marum gi no aibudo maduhana khangdokpam thoi to tabsan chumba hasi am haibi re tabsan अरे तावसन आई अमुक चचरुगे तावसन नंगजो आई वाखचे ताब नुंगाइरमरोइने चिंजांग वानबसु नते इबो अदो इतो नोइबो नावाइदि द्रुबो होय करि होय तरोगा कइनो याम पाइबो खोटबो गे याम तौदैन कइ याम तौदने कइ पाइने नोइबो कमाइ तौ नोइ तोके बने कमाइ तावसा अदो इंखालकपो मतमदा सुम नुंसित थेंगनरुदना सुम तौरुबनिदा अदुम तोखरेदा तावसंगिसु इंगोल चाउरी सी फजना खोइदोक्तना खोतना तौरगा तावसा अस फजना नहाजु ओरी नुपी अंगांग थिरगा नुंगाइना लेबे आइदा तावसन इथंता लेबसु कछु नुंगाइबो हम इतो इथंता लेबे नुंगाइबदे इंगसाइना हाइग्रे नुपी की मैसा लांगदे अदगी अंगांगी करी करागी सा ट्यूशन की बोर्डिंग की नुपी की फिरोन की चारोन की मरुप की मरांगी नुपी मपांगी अदगी सिरे सागई नातगी अदुगे सिमु नुंगाइ लेते इथंदने नोंग फादो निंगसिंगा न कोइनो चाक सखोम अमा दुम थोंबिनी अयुक थोंबदा नुंदांग के मु यावनी नुंदांग थोंबदा अयुक के मु यावनी अयुक थोंबदा नुंदांग के मु यावनी करम कांद थोंगिनो खोंगदे लेरम खरदु चारगा नुंगाइना लेर लोरी केनोने अस तावसा अखोय अमतंग यामबुंग द्रुबगा अमतंग उनरगा अस कइनो सी इंगोन गाजी पद चौथो खोतोक्तरा पद सेम सारगाने यामना नुंगाइना लेना दुम होनबे याइदा तावसा नंग खंगबोंदे आई ngasa हाइग्रे को आई ngasa हाइग्रे तावसा नोमा अखोय यामबुंगा सोइद्रम त लाक्चगे कइनो अमता पुंसी जे मरे माउ थोनो न ममतो होना मिनसिदा यारे को यारे कांदे नोय ओंजना सुम लेब कांदे आई चंगे फनी ताबुसा फरीबा मीने मिसे युजिद थक्तरेदी फदोंनी बसे असेमो सुमाइनि तो तोरो माने लाउ खोंग हेद ngang असेमो होजिकसुने मानबु निसा पालिंगी मपाज माने ngang धरकपसिदी अस कदाइदिनो अचुम मरानगी वारीसिदिने करिनो माने ngang धरकपसि अरोइबिनी को यमो अदु इतरजु हुरान चिदि तबक तौनि फतेदा माने ngangi वादो चुमसु फनेम याव यानिंगसु याव यानिंगदबसु याव अदु माइदुदि थौ सारुबदुनो ngangi ब्रे कइनो असेमो लाइक लाइसुगा पाजना तममदि फावबमी ओइदो मीनिदा कदाइदिनो दे इमुंग मनुंग खरसुम नातै चादा हल्लम लेगिदो मा हाइदु चुम्मे अखोइने खंगबदगी मीगी लौ सु चलिनी चेक सुबु चलिनी जे अखोइना यामना nganगुनिदगी थबक सुबुजि मोइदि अस मीगी साइकल मनिंग तोंगना थबक चटपा लबुक्ता दुगा कइनो खो साइदु से कोनगा लेदैने
ꯆꯦꯛꯀꯣꯟ ꯃꯐꯝꯗꯨꯗ ꯒꯥꯏꯁꯤ ꯌꯣꯄꯥꯛ ꯄꯥꯏꯅ ꯂꯩꯕꯥꯛ ꯇꯥꯕꯤ ꯈꯣꯠꯄꯤ ꯅꯦꯠꯄꯤ ꯑꯁ ꯃꯣꯏꯅ ꯆꯦꯛ ꯁꯥꯕ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯆꯠꯂꯨꯕꯗꯤ ꯌꯥꯝꯃꯣ ꯑꯁ ꯑꯗꯩꯗ ꯀꯩꯅꯣ ꯂꯩꯈꯣꯝ ꯑꯄꯦꯠꯄꯒꯗꯣ ꯄꯥꯛ ꯊꯥꯔꯒ ꯆꯦꯛꯀ ꯁꯥꯔꯒ ꯌꯣꯠꯀꯤ ꯀꯔꯤꯅꯣ ꯊꯧꯔꯤ ꯑꯃ ꯇꯧꯔꯒ ꯆꯠꯀ ꯀꯛꯄꯤ ꯑꯗꯨꯒ ꯀꯣꯛꯇꯒ ꯍꯣꯡꯀꯠꯂ ꯄꯨꯕꯤ ꯃꯩ ꯏꯛꯄꯤ ꯈꯣꯠꯄꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯎꯍꯧꯋꯤꯗ ꯑꯗꯩꯗ ꯃꯥꯅ ꯉꯥꯡꯉꯤ ꯈꯣꯠꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝꯗꯨꯒ ꯅꯠꯇꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯍꯦꯟꯒꯠꯂꯛꯏ ꯃꯌꯥꯝꯁꯤꯒꯗꯤ ꯃꯈꯣꯏ ꯂꯣꯏ ꯋꯥꯈꯜ ꯇꯥꯍꯟꯗꯕꯗꯤ ꯌꯥꯔꯣꯏ ꯑꯁ ꯑꯗꯨꯅꯤ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯗꯨ ꯍꯥꯏꯔꯨꯔꯒ ꯂꯩꯕꯥꯛꯁꯤꯗ ꯍꯨꯔꯥꯜꯂꯤꯕ ꯃꯌꯥꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯣꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯑꯅ ꯃꯥ ꯍꯥꯏꯔꯤꯗꯨꯁꯨ ꯑꯗꯨꯝ ꯆꯨꯝꯕꯗꯤ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯤꯕꯅꯤ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯁꯣꯏꯔꯛꯂꯤꯕꯅꯣꯅ ꯍꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯡ ꯌꯥꯝꯈ꯭ꯔꯦ ꯄꯥꯛ ꯆꯥꯎꯈ꯭ꯔꯦꯕ ꯑꯗꯩꯗ ꯃꯥ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯤꯕꯅꯤ ꯑꯃꯔꯣꯝꯗ ꯁꯣꯝꯗ ꯉꯥꯅꯨ ꯃꯆꯥ ꯑꯃ ꯍꯨꯔꯥꯜꯂꯨꯕꯗꯗꯤ ꯍꯨꯔꯥꯟꯕꯅꯦꯅ ꯑꯗꯨꯝ ꯆꯤꯡꯉꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯍꯨꯔꯥꯜꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝꯗꯨꯗꯤꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥ ꯍꯥꯏꯔꯤꯗꯣ ꯑꯁ ꯌꯥꯝ ꯈꯪꯗꯦꯗ ꯃꯌꯦꯛꯇꯅꯤꯗ ꯃꯥ ꯉꯥꯡꯉꯤꯗꯣ ꯀꯛꯅꯤꯡꯉꯥꯏꯒꯤ ꯑꯝꯇ ꯌꯥꯎꯗꯦꯗ ꯌꯥꯝ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯅꯅꯕꯒꯤ ꯀꯔꯤꯅꯣ ꯑꯣꯟꯕ ꯍꯣꯟꯕ ꯂꯥꯛꯅꯕꯗꯤ ꯀꯩꯅꯣꯝꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯁ ꯈꯪꯗꯦꯗ ꯌꯥꯝꯃꯣ ꯑꯗꯨ ꯌꯥꯝꯃꯣ ꯑꯩ ꯇꯨꯂꯨꯒ ꯃꯥꯡꯖꯜꯂꯛꯏꯕ ꯇꯧꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯦ ꯑꯩꯗꯤ ꯇꯨꯂꯨꯗꯨꯒꯤꯗꯤ ꯌꯥꯝꯅ ꯀꯩꯁꯨ ꯈꯜꯂ ꯍꯥꯏꯔꯨꯕ ꯅꯠꯇꯦꯕ ꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯝ ꯍꯪꯒꯦ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯁꯦ ꯃꯤꯁꯨ ꯆꯪꯕꯁꯨ ꯌꯥꯗꯦ ꯊꯥꯡ ꯄꯥꯏꯔ ꯇꯥꯜꯂꯦ ꯑꯗꯣ ꯃꯥꯒꯤ ꯃꯅꯨꯡꯁꯦ ꯇꯨꯂꯨ ꯅꯨꯡꯂꯨ ꯀꯩꯀꯩ ꯌꯥꯝ ꯂꯩ ꯈꯣꯠꯂꯦꯗꯤ ꯑꯗꯨꯝ ꯃꯤꯅꯗꯤ ꯍꯥꯏꯅꯕ ꯑꯗ ꯑꯩꯁꯨ ꯇꯨꯂꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯎꯕ ꯃꯥꯅ ꯑꯁ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯍꯣꯏꯅꯦ ꯃꯥ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯗꯨ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦ ꯃꯥ ꯉꯥꯡꯉꯤꯗꯣ ꯐꯥꯒꯤ ꯌꯣꯡ ꯉꯥꯎꯔ ꯉꯥꯡꯕꯗ ꯆꯨꯝꯕꯁꯨ ꯌꯥꯎꯏ ꯑꯔꯥꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅꯤ ꯃꯥꯏꯗꯣ ꯑꯁ ꯈꯪꯗꯦ ꯑꯃꯨꯛ ꯃꯥꯏꯁꯤꯗꯤꯅꯦ ꯑꯁ ꯅꯨꯡꯉꯥꯏꯅ ꯚꯣꯠ ꯂꯦꯞꯄ ꯃꯤꯒꯥꯏꯁꯤ ꯍꯦꯛꯇ ꯃꯥꯅ ꯁꯤꯙꯔꯛꯄꯁꯤꯗꯤ ꯍꯦꯛꯇ ꯂꯣꯏꯕꯖꯥꯠꯅꯤꯗ ꯀꯅꯥꯒꯤ ꯉꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯐꯝ ꯃꯨꯟꯅꯔꯤꯕ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯗꯩ ꯍꯦꯟꯗꯣꯛꯈꯤꯗ ꯉꯁꯤꯒꯤ ꯔꯦꯂꯤ ꯆꯠꯂꯤ ꯃꯌꯥꯝꯗꯨꯒꯤ ꯃꯇꯥꯡꯗꯣ ꯃꯥ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯗꯨꯅꯤ ꯑꯁ ꯑꯉꯛꯄꯅꯤ ꯔꯦꯂꯤ ꯆꯠꯂꯤꯕ ꯃꯐꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯃꯣꯏ ꯑꯗꯥꯏꯗ ꯃꯤ ꯀꯌꯥꯝ ꯌꯥꯎꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤ ꯀꯌꯥꯝ ꯌꯥꯎꯈꯤꯒꯦ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯁꯤ ꯀꯅꯥꯅꯣ ꯀꯥꯏꯅ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯊꯔꯛꯄꯗꯨꯗꯤ ꯑꯁ ꯑꯗꯨ ꯀꯔꯤꯅꯣ ꯁꯤꯗꯩꯗ ꯏꯅꯥꯎꯕꯤ ꯈꯣꯏ ꯇꯤꯀꯦꯟ ꯈꯣꯏꯒ ꯍꯥꯏꯗꯣ ꯁꯦꯝꯃꯣ ꯋꯥꯗꯤ ꯈꯟꯅꯗꯕꯗꯤ ꯁꯨꯡꯉꯥꯏ ꯍꯥꯏꯔꯣꯏ ꯀ꯭ꯂꯕꯇꯅꯦ ꯋꯥꯐꯝꯁꯤ ꯑꯝꯇꯪ ꯈꯟꯅꯔꯒꯅꯦ ꯀꯔꯤꯅꯣ ꯃꯣꯏ ꯁꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯁꯤꯡꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯁꯦꯟꯇꯔꯗ ꯊꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯇꯧꯔꯒ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯇꯥꯕꯣꯁꯟ ꯍꯣꯏꯒꯥꯏꯁꯦ ꯑꯐꯕ ꯃꯤꯅꯦꯕꯁꯦ ꯌꯥꯝꯃꯣ ꯑꯩꯈꯣꯏ ꯅꯣꯡꯃ ꯆꯠꯂꯒ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯝꯇꯪ ꯆꯨꯝꯊꯣꯛꯑꯀꯥꯟꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨꯃ ꯂꯥꯛꯅꯕꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯣꯠꯅꯗ꯭ꯔꯗꯤ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤꯕꯅꯤꯅꯦ ꯑꯗꯩꯗ ꯃꯥ ꯍꯥꯏꯔꯤꯗꯣ ꯃꯥꯏ ꯍꯨꯔꯥꯟꯕꯗꯨꯗꯤ ꯇꯣꯛꯑꯣꯏ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯍꯨꯔꯥꯟꯕ ꯂꯩꯔꯤꯁꯤꯡꯗꯣ ꯇꯣꯛꯑꯣ ꯃꯈꯣꯏ ꯆꯨꯝꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯍꯨꯔꯥꯟꯕ ꯃꯆꯥ ꯆꯨꯝꯊꯣꯛꯑꯒ ꯍꯨꯔꯥꯟ ꯑꯆꯧꯕ ꯆꯨꯝꯊꯣꯛꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤꯅꯦ ꯑꯁ ꯑꯗꯨꯅꯤꯅꯦ ꯌꯥꯝꯕꯨꯡ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯋꯥꯁꯦ ꯈꯟꯅꯗꯕꯗꯤ ꯌꯥꯔꯣꯏ ꯇꯧꯔꯤ ꯃꯥꯏ ꯋꯥꯗꯨ ꯋꯥꯒꯤ ꯃꯅꯨꯡꯗ ꯋꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯅꯦꯕ ꯌꯥꯝꯕꯨꯡ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯁꯩ ꯇꯧꯕꯗꯤ ꯌꯥꯝꯕꯨꯡ ꯑꯗꯨꯗꯩ ꯀꯗꯥꯏꯗꯅꯣꯅꯦ ꯃꯣꯏꯒꯤ ꯕꯦꯡꯗꯨꯕꯣ ꯅꯍꯥꯟꯋꯥꯏ ꯂꯥꯛꯈꯤꯕꯗꯗꯤ ꯑꯣ ꯑꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯍꯦꯛꯇ ꯆꯪꯉꯒꯦ 이봉아, 시 뱅키 마팜도니까 이봉아. 마니 마. 정전비로. 이마 그리 도비게도노. 이봉아, pesa khara lok thok losin tawge tawbani ne. 이마기 pesa 하이자. 마니 이봉아, 이마기 pesa ni ne. ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯔꯣꯏꯗ꯭ꯔꯣ 이봉아. 야니 이마. 시대에 ꯆꯪꯕꯤ시라. ꯑꯗꯨꯒ 매니저ꯒꯤ 카디 ꯑꯁꯣꯝꯗ ꯂꯩꯔꯦ. ꯑꯗꯨ ꯑꯁꯣꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯇꯨ 아다 누피 사리 한가판 시다 아랑과 투투 시기지 시다 짱전비요 마기 마밍디 카리 까위에 메담 인디라는 하비요 호이 파리 이봉 아이 아두디 아무튼 짱저기고 호이 마 아이 통사 항독 저기 야리 마 짱비요 이베마 아이 와 맞다 하이저기 봐 이마 판비시다 까리 레기 마 ꯑꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅꯦ ꯑꯩꯒꯤ ꯁꯤꯗꯩꯗ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯁꯦꯟꯐꯝ ꯑꯃ ꯑꯩꯅ ꯍꯋꯥꯏ ꯆꯥꯎꯅ ꯊꯝꯈꯤꯕꯅꯤ ꯃꯗꯨ ꯂꯧꯊꯣꯛꯄꯒꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯁꯨꯔꯒꯗꯤ ꯂꯩꯕ ꯑꯩꯅ ꯀꯣꯟꯅ ꯁꯨꯝ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯅ ꯁꯦꯟꯐꯝꯗꯣ ꯑꯗꯨꯝ ꯊꯝꯕꯅꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯇꯧꯗꯅ ꯊꯕꯛꯇꯨꯁꯨ ꯃꯄꯥꯟꯗ ꯇꯥꯕ ꯃꯥꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯑꯥꯗꯩꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯊꯕꯛ ꯇꯧꯕ ꯑꯗ ꯁꯤꯗ ꯁꯨꯝ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯁꯦꯟ ꯊꯨꯝꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯩꯒꯤ ꯑꯃ ꯂꯩꯔꯕ ꯑꯗꯣ ꯁꯦꯟ ꯊꯨꯝꯁꯤ ꯂꯧꯊꯣꯛꯆꯕꯒꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇꯣ ꯂꯧꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯇꯥꯟꯅꯖꯒꯦ ꯇꯧꯕꯅꯤ 이베마 야가니고 이베마 이마 야니 아두 이마
ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯀꯤ ꯁꯦꯟꯐꯝꯁꯤꯕꯨ ꯄꯨꯟꯅ ꯀꯌꯥ 이베마 카라디 레이키바니 노이나 뭐 기행아가 좀 강하니다 이마 픽스 디포짓 해버니나 자우디 자로만 락 망아 따라 군 파우기 만우 이베마 아두디 헬람동 말레 이마기세 노이 파붕 코이나네 레이링의 마탐다 시엔제 얌나네 자우나 픽스 디포짓 taukhibani nangna dum yenga khangani se aigi sida leire passbook se sida leire se hoi hoi ma I am taking the gig, ma. Some pambio, ma. Carino. Pacro, maga. Palak, young Kay. Yummy, a sigation from Sidia. Imagine Pumsy, Puna fixed deposit key. See the lady was sent Pumsy. Ima Agi say. ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯟꯅꯒꯤꯁꯨ ꯈꯔ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯎꯔꯤꯕꯗꯨꯒꯤ ꯃꯊꯛꯇꯣ ꯑꯦꯀꯥꯎꯟꯗꯣ ꯆꯪꯉꯒꯕꯨꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨ ꯈꯔ ꯌꯥꯝꯃꯝꯒꯅꯤ ꯏꯕꯦꯝꯃ ꯈꯔ ꯑꯇꯩ ꯃꯆꯤꯠ ꯃꯔꯥꯡ ꯈꯔꯁꯨ 이마ꯒꯤ ꯁꯦꯟꯐꯝꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨ ꯁꯦꯟꯐꯝꯁꯤꯕꯨ 이마 ꯀꯔꯤꯒꯤꯅꯣ 이마ꯅ ꯂꯧꯊꯣꯛꯄꯤꯒꯗꯧꯔꯤꯕ ꯍꯥꯏꯕꯗꯤ ꯁꯦꯟꯐꯝꯁꯤ ꯂꯧꯊꯣꯛꯀꯗꯧꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯁꯦꯟꯐꯝꯁꯤ ꯏꯆꯥꯅꯨꯄꯥꯗ ꯑꯩꯅ ꯄꯤꯒꯗꯕꯅꯤ ꯏꯆꯥꯅꯨꯄꯥꯅ ꯁꯤꯖꯤꯟꯅꯅꯕꯒꯤ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯇꯧꯕꯤꯔꯣ 이마ꯒꯤ ꯁꯦꯟꯐꯝꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯅ ꯑꯩ ꯁꯦꯟꯐꯝꯁꯤꯗꯤ 시디 ꯌꯥꯝꯅꯁꯨ ꯆꯥꯎꯕꯅꯤꯅ ꯑꯩ ꯃꯦꯅꯦꯖꯔꯒ ꯑꯝꯇꯪ ꯎꯅꯕ ꯑꯃ ꯇꯉꯥꯏꯐꯗꯅ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨꯒ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ 이마ꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ 이마 ꯑꯗꯣ ꯂꯧꯊꯣꯛꯄꯒꯤ ꯃꯔꯝꯁꯤꯕꯨ 이마 ꯑꯩ ꯇꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ 이마 ꯋꯥꯗꯤ ꯂꯣꯠꯄꯤꯒꯅꯨꯀꯣ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯗꯤ ꯕꯦꯃꯥ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅꯅꯦ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩ ꯋꯥꯐꯝꯁꯦꯀꯣ 이마 ꯑꯗꯨꯗꯤ ꯃꯦꯅꯦꯖꯔꯗ ꯑꯩꯅꯦ ꯍꯥꯏꯐꯦꯠꯇ ꯑꯩ ꯑꯝꯇ ꯍꯪꯖꯔꯨꯒꯦꯀꯣ 이마 ꯁꯨꯝ ꯂꯩꯕꯤꯔꯝꯃꯨꯀꯣ ꯍꯣꯏ ꯍꯣꯏ ꯕꯦꯃꯥ ꯌꯥꯔꯒꯗꯤ ꯈꯇꯪ ꯊꯨꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯍꯣꯏ 이마 ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯁꯦꯟꯐꯝꯁꯦ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯤꯅꯣ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ 인디라 ꯆꯪꯉꯣ ꯀꯩ ꯂꯩ ꯁꯥꯔ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯍꯥꯟꯅ ꯃꯥꯒꯤꯁꯦ ꯃꯄꯨꯡ ꯐꯥꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒ ꯃꯈꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯩꯁꯥ ꯈꯔꯁꯨ ꯑꯦꯀꯥꯎꯟꯗ ꯂꯩꯅ ꯍꯥꯏ ꯃꯗꯨꯒꯤ ꯗꯤꯇꯦꯜꯁꯄꯨꯗꯤ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯁꯥꯔ ꯑꯗꯩꯗ 이마ꯁꯤ ꯆꯍꯤꯁꯨ ꯈꯔ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯒꯤ ꯁꯦꯟꯐꯝꯁꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕꯅꯤꯅ ꯍꯥꯏꯕ ꯑꯗꯨ ꯁꯦꯜꯁꯤꯕꯨ ꯁꯤꯕꯨ RTGS ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒ ꯁꯦꯟꯁꯤꯕꯨ ꯌꯥꯝꯕꯅꯤ나 ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯁꯨꯃꯥꯏꯅ ꯇꯧꯔꯣ 이마도 ꯆꯥꯔ ꯀꯣꯐꯤꯔ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯄꯤꯊꯛꯑꯒ ꯊꯝꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯔꯣꯏ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯗꯤꯖꯤꯇꯦꯜꯂꯤ ꯑꯦꯔꯦꯁ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯃꯥꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧ ꯍꯥꯏꯕ ꯑꯦꯀꯥꯎꯟꯗꯣ ꯀꯅꯥꯒꯤ ꯑꯦꯀꯥꯎꯟꯅꯣ ꯍꯥꯏꯗꯅ ꯑꯗꯨ ꯃꯃꯨꯟꯅ ꯑꯃꯇ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯑꯦꯀꯥꯎꯟꯗꯨꯁꯨ ꯐꯖꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯆꯥꯒ ꯍꯥꯏꯕꯗꯤ ꯃꯔꯤ ꯊꯣꯛꯅꯕ ꯑꯦꯀꯥꯎꯟꯂꯥ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯑꯃꯇꯪ ꯌꯦꯡꯕꯤꯔꯣ ꯁꯦꯟꯗꯨ ꯌꯥꯝꯅ ꯆꯥꯎꯕꯅꯤꯅ ꯃꯗꯨ ꯍꯌꯦꯡꯅꯦ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯄꯤ ꯑꯩꯅ ꯈꯟꯕꯗ ꯁꯣꯏꯗꯅ ꯃꯥ ꯗꯤꯖꯤꯇꯦꯜꯂꯤ ꯑꯦꯔꯦꯁ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯑꯃꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯃꯥꯒꯤꯁꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩꯗ ꯁꯦꯟꯁꯤ ꯄꯨꯂꯞ ꯊꯝꯃꯝꯕꯅꯤ ꯍꯥꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩꯗ ꯊꯝꯃꯝꯕ ꯃꯆꯥ ꯃꯁꯨ ꯆꯥꯎꯔꯒ ꯁꯦꯟꯒꯤ ꯈꯟꯅꯕ ꯈꯣꯠꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯧꯕꯗꯗꯤ ꯑꯦꯀꯥꯎꯟꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯦꯡꯕ ꯑꯣꯏꯕ꯭ꯔꯥꯅ ꯍꯥꯏꯅ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯃꯆꯥꯅꯨꯄꯥ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯣ ꯃꯤꯅ ꯁꯦꯟ ꯄꯤꯌꯨ ꯍꯦꯛꯇ ꯍꯥꯏꯔꯒ RTGS ꯇꯧ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯦꯟ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯁꯦꯟ ꯆꯥꯎꯔꯛꯑꯗꯤ ꯂꯤꯁꯤꯡ 10 ꯑꯃ 30 ꯑꯃ 50 ꯐꯥꯎꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯂꯥꯛ 2 3 ꯁꯨꯖꯜꯂꯕ ꯂꯥꯛ 10 20 ꯁꯨꯔꯛꯑꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁꯅꯤ ꯃꯔꯝꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯁꯦꯟ ꯊꯝꯕ ꯈꯛꯇ ꯅꯠꯇꯦ ꯕꯦꯡꯀꯤꯗꯤ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯂꯩꯔꯤꯁꯦ ꯀꯁꯇꯃꯔꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯏꯊꯧ ꯑꯃꯅꯤ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ 인디라 ꯁꯨꯃꯥꯏꯅ ꯇꯧ ꯐꯣꯇꯣ ꯃꯆꯥꯒꯤ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯦꯀꯥꯎꯟꯗꯒꯤ ꯗꯤꯇꯦꯜꯁꯇꯨꯃ ꯄꯨꯔꯥ ꯐꯖꯅ ꯑꯃꯨꯛꯇꯪ ꯈꯪꯖꯜꯂꯒ ꯌꯦꯡꯁꯤ ꯑꯗꯨꯒꯅꯦ 이마도 ꯆꯥ ꯄꯤꯊꯣꯛꯑꯒ ꯃꯥ ꯈꯖꯤꯛꯇꯪ ꯋꯥꯗꯨ ꯁꯥꯡꯗꯣꯛꯑꯣ ꯑꯗꯨꯒ ꯇꯞꯅ ꯃꯥ ꯁꯣꯛꯊꯔꯀꯥꯟꯗ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯍꯪꯁꯤ
सेल पियो सेल लोथोके हर खेता कोई पीबे याबगी नते सेल की का है वाखन खलनगदबन अखोद सेल थम भाइबसे सिसु मरोइबन अखोद की सेल पीगदबन अखोद सेल थमंगदबन अदुगी मथक्ता करी मरम के दुक चाव सेनफम दु मागी सही मतंग द सिनदोइनो हाइबदो लुपा क्रोर मखाइसे याम यामिनिंदिरा अदुनबु सर आई सारदा हंग बचंगजरेसिन याम फरबन अदन मचागी डिटेल्स लोइ थारो हाइरो अकाउंट मचा मरी लेनब्रा कापकदोरिदु कनानो करी मरम की कापकदोरिनो अखोइगा मरी लेनद्रबसु कोइथोल हंगदब फनी सर अमना मागी फिक्स डिपोजिट लेरमी कैसु काइबा लेती इमुंग मनुंग नुंगाय फब सोइरमगनी मपुरबे लेखिद्र मतुंगदा मचाना सेल की मरमदा मंगोंद पीडिया दे हाइबो ओरमसु अदु नत्रगना इन खनबददी डिजिटली एरेस्ट नमदना सेल से लौथोकननबगी कनागुमना सिनब्रा हाइबदो तंगाई फद्रबदी पुलिस ताखुदा आइन की मतेंग लौबु ताबन फनी सर आई यंगजरगे सर फरे फरे चलो अदुदी फनी सर आई थोक्सरुगी करिगिनो माना सुग्याम सेनफमसिबो इबेमा करी हाइरे नखोय मैनेजरना यानी पिख्रो हाइराब्रो इमा की सेलसी यामने यामख्रे करी दौरगे नोइबो नखोयगी बैंक सेल लेत्रब्रो लुपा क्रोर अमा फावबो नखोयगी सिदा लेतब्राने इमा अदुगी नते पैसागिदी अमता वातना ले इमा अदुगी नतबा इमाना सिदैदा पैसा थागनेना पिरकलिबा अकाउंट से सिगी अकाउंट सिगी डिटेल अमा चंगदबा यारारोय हाइरे करिगिनोने आइगे लेजबा सेनफमदुबु आइना पिनिंगबा मफमदा पीबदा नखोयना मु अकाउंट उतबा यादि हाइरिसिबु नते बेमा आई सही बुदी हुंबुतरागा मंगा सुरे अदुबु इबेमा आइसी नंगना अहल ओइना उरबसु आई लारिक लाइसु हैतबा मदि नतेनी बेमा आइसी रिटायर ओइबने हेड मिस्ट्रेस ओइनाने आइसु मतम सांगना थबक पुरमिन आइसुने लोइना खंगी होय इमा अदुदी यामना फबवान अदो इमा हुजिक्ति मतम सु यामना फतबा अदुगा इमा कनाना खंगी डिजिटली एरेस्ट तौबगुम्बो ओइरमगद्रा हाइदना अखोय मैनेजरना वाफम से हाइरकपा कदाइदगिनो कनाना इंगोंदा डिजिटली एरेस्ट तौदोइनोने इसासु थबक तौवे मपानदा लोइना लेखिबगी वान पोचै खरा लौथोक लौसिन तौबगिने तंगाई फददना आइगी सेनसी सिजनगे हाइदना अखोय खनरगने इचादा पीनबा तौबन फरे इमादुदी इचादा सिजनगदबु ओइरदी इमा से कॉफी औरे मैम से कॉफी से लेजर ओ आइदी कॉफी का थक्तबनीने इमा ngahaktang se wari ngahaktang sawoina si thakchanbiyo se karino ibema ai paisa lokthokchabadabu asuk yamna ayet apan orisibu kari maramgi no ne ibema ima haujik si matam yamna pati ima ge seniom chumnam lo haibadi nati imana lokthokadoriba semham che lupa crore amaga makhain adusu hektane tarai na asuk yam kraba senfam se amukta da lokthokpa haibase aduna bank ki lokthokpa yabagi mawongbudi इमाना सु खंबिरमनी आरटीजीएस ता लोकथोपगी मो इबेमा आई लोइना खंग अखोइसु तोलोप तो लोइना बैंक तगी तरोगा लौरमिबनीने अदु इबेमाना हाइसिबु इमा सुमदोबिरो इचानुपादु मागी अकाउंट हारगदी इचानुपागी मिंग करी कौबगी मागी आधार अदुगा मागी चेचा यारगदी मागी फोटोग्राफ अदुगा माकी फोन नंबर तंगाई फदरगना मपानदे लेबि इचानुपादु इखोइगा मैनेजरगा मुक्तंग वारी सानरगा सेल लौथोकदोरे हाइसि चुम्मी अमसुंग चुमदे हाइबदु मदु मतंगसु इचानुपा सेन पिगदोरिदो हाइबदि सेन फंगदोरिदो अदुगा मतंग वारी साननबगी तंजा मतंगसु लोमिना सेमा करिनो ने नखोइबो आइगी सेल लौथोकजगे हाइबदु नखोइना सुग्यामना येत अपन पिरदि कमदौनी आइना नखोइदा सेन थमजबा आइना लौथोकनिंगबो मतंदा लौथोकपा याद्रदि करिनो ने बेमा हाइरिसिबो इमा चटनबिननी इमागी सेल लुपाम तमांगो इमा अखोइना हाइजरिसे अमुक्तंग ताबियो इचानुपादो फोन तौहनबिरो अदुगा सेल लौथोकपगी मरम अदुगाने इमाना फंगदोरिबा सेन से अकाउंट से सिसु खितंग बेरा लैबा करिनोने हाइसिबो वारी सिगी मखा हयेंग अमु ताबिरसी
lakle lakle Inspector Tayay 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 Lakle 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 Inspector Tayay 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 Uthanaba Kanbinaba Thank you sir Welcome Uthanaba Kanbinaba Inspector Tayay 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 Lakle lakle Inspector Tayay 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 Anana thagachering asigi inspector taye lising amaga chatre ka chumna tare chu tangkak huran bagi ka ahan batangkak wari paring si kamdo bi bagi ngasigi wari paning ano bo wari mahaw ni haitai phajaba thiwa haiduna mayamna lepiro thagachari asigi tangkak te yaubiri basing tabiri basing Nahangai ki matam ke haide haubu matam mau yaudri haide ani makai haujalok ani haujalok pasida mangarang ai haija ke banga sidi lohong ba leiti no wari angan mada yam ngan na wari thokjaraga wari sanarak pani na dum yang na chatki haide thagachari sigi wari tongan ma mahaw mani mayam support to bagi dang thagachari Rajendra Kumar wari anu fazai tapire thagachari Charungbam hanbilai ma thagachari Rajendra wari kamai ibno message chamana message taruk la mari ra thangna leram pro computer ni haitare ni ojai thagachari Baman Devi ni thokong thagachari Tombishna Sanjamram thagachari Memsa Yumlembam wari fazai kare khangdaba Kasu kang mangamjari tapire thagachari Bimala thokpam thagachari tumlang lembi thagachari wari fazai tapire Madam Binodini Khomram thagachari Pawung Sara thagachari Uran bagi ka haninga litana fazai kare na tapire thank you so much Gita Chandam thagachari Nungkhaiba Melen thagachari Hemba Morang Tembu Sudhagachari Susila Okram Sudhagachari Puning Loksing Wari Natapire Datasana Arke Thagachari Rina Hidam Kunjesuri Devi Thagachari Sanjam Ibemsa Thagachari Wari Nova episode Uran Bagika Tanka Kamna Nuwajen Tapire Thagachari Laisram Indra Kumar Saranova Mahamani Wari su adum minini humni lerga wari amamam lakpai nungai basu adum lei haita sagat pai ngonda wadi wajara su
ꯑꯗꯨꯒ ꯅꯣꯡꯃꯥꯏꯊꯦꯝ ꯃꯝꯇꯥ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯃꯈꯥ ꯉꯥꯏꯖꯔꯤ ꯇꯥꯛꯄꯤꯔꯦ ꯖꯖꯦꯟꯇꯁꯨ ꯂꯨꯄꯥ 34,000 ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯄꯩꯁꯥ ꯃꯥꯡꯈꯤꯕꯒꯤ ꯄꯩꯁꯥ ꯀꯥꯞꯈꯤꯕꯒꯤ ꯋꯥ ꯅꯠꯇꯅ ꯋꯥꯔꯤ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂ ꯊꯝꯃꯝꯕꯅꯤ ꯄꯥꯔꯠ 2 ꯂꯩꯒꯗꯕꯅꯤꯅ ꯍꯌꯦꯡ ꯔꯣꯅꯤꯇꯥ ꯒꯨꯔꯨ ꯑꯔꯤꯕꯝ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯌꯥꯝ ꯐꯖꯩ ꯅꯣꯛꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯕꯣꯁꯟꯇꯒꯤ ꯑꯆꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯊꯔꯛꯄꯗꯣ ꯊꯥꯒꯠꯆꯔꯤ ꯌꯨ ꯉꯥꯎꯕ ꯁꯥꯕ ꯌꯥꯝ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯅ ꯍꯨꯕꯗꯤ ꯍꯨꯕꯅꯤ ꯍꯥꯏꯕ ꯍꯨꯔꯥꯟꯕ ꯑꯆꯧꯕꯁꯤꯡꯅ ꯍꯨꯔꯤꯁꯤꯡꯁꯤꯗꯤ ꯍꯨꯔꯥꯟꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯇꯥꯏ ꯔꯤꯅꯥ ꯍꯤꯗꯥꯝ ꯊꯥꯒꯠꯆꯔꯤ ꯒꯤꯇꯥ ꯆꯥꯅꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯔ 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 ꯂꯥꯛꯂꯤꯕꯁꯤꯡ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯅꯤ ꯇꯣꯕꯤ ꯁꯦꯝ ꯔꯥꯙꯥꯃꯅꯤ ꯒꯨꯔꯨꯃꯌꯨꯝ ꯄ꯭ꯔꯃꯣ ꯇꯥꯎꯔꯦꯝ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯦꯅꯨꯕꯂꯥ ꯊꯤꯌꯥꯝ ꯑꯣꯄꯦꯟ ꯃꯩꯇꯩ ꯊꯥꯒꯠꯆꯔꯤ ꯊꯥ ꯏꯕꯦꯝꯃ ꯅꯥꯃꯩꯔꯥꯄꯝ ꯊꯥꯒꯠꯆꯔꯤ ꯃꯤꯠ ꯎꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯤ ꯅꯨꯃꯤꯗꯥꯡꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯅꯤ ꯑꯩ ꯈ꯭ꯋꯥꯏ ꯃꯤꯠ ꯎꯗꯕ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯒ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯌꯦꯡꯉꯛꯄꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯌꯦꯡꯉꯛꯄ ꯃꯌꯥꯝꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯥꯏꯌꯦꯕ ꯃꯁꯤ ꯃꯇꯝꯁꯦ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ ꯍꯤꯟꯗꯤ ꯐꯤꯂꯝꯗ ꯅꯍꯥꯟꯋꯥꯏ ꯀꯔꯤꯅꯣ ꯀꯗꯔ ꯈꯥꯟꯒꯤ ꯐꯤꯂꯝ ꯑꯃ ꯂꯩꯕ ꯀꯥꯎꯔꯦꯅꯦ ꯔꯤꯁꯤ ꯀꯥꯄꯨꯔꯒ ꯀꯨꯝꯕꯗꯣ ꯕꯣꯜ ꯔꯥꯙꯥ ꯕꯣꯜ ꯍꯥꯏꯕ ꯕꯣꯜ ꯔꯥꯙꯥ ꯕꯣꯜ ꯇꯨꯅꯦ ꯌꯦ ꯀ꯭ꯌꯥ ꯀꯤꯌꯥ ꯇꯧꯕꯗꯣ ꯑꯗꯨꯗ ꯄꯨꯡ 6 ꯇꯥꯕꯒ ꯀꯗꯔ ꯈꯥꯟꯅ ꯃꯤꯠ ꯎꯗꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯣꯛꯑꯦꯕ ꯀꯩ ꯄꯨꯡ 6 ꯇꯥꯔꯒ ꯃꯤꯠ ꯎꯗꯕꯁꯤ ꯌꯥꯕ꯭ꯔꯅꯦ ꯀꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡ 5:30 6 ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯠ ꯎꯗꯕꯤ ꯐꯤꯕꯝ ꯂꯩ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯝ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯌꯦꯡꯕꯩ ꯃꯤꯠꯇ ꯄꯨꯔꯥ ꯎꯗꯕꯗꯤ ꯅꯠꯇꯦ ꯕ꯭ꯂꯔ ꯆꯠꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯌꯥꯝ ꯇꯧꯈꯠꯂꯛꯏꯗ ꯑꯗꯨꯅ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯃꯌꯥꯝ ꯍꯥꯏꯇꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯥꯏꯁꯀꯣꯝꯗꯤ ꯉꯁꯤ ꯍꯧꯔꯝꯗꯥꯏꯗ ꯌꯥꯈꯤꯗꯕꯅꯤ ꯑꯥꯏꯁꯀꯣꯝ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯑꯝꯇ ꯌꯥꯔꯝꯃꯔꯣꯏ ꯑꯥꯏꯁꯀꯣꯝꯒꯤ ꯂꯤꯡꯛꯁꯤ ꯌꯥꯅꯗꯦ ꯉꯁꯤ ꯅꯦꯠꯁꯦ ꯑꯥꯏꯁꯀꯣꯝ ꯑꯣꯐꯤꯁꯇ ꯌꯥꯗꯕ ꯃꯥꯜꯂꯦ ꯑꯦꯅꯤꯋꯦ ꯄꯥꯎꯁꯨ ꯂꯧꯅꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯨꯛ ꯇꯌꯥꯏ ꯂꯣꯏꯔꯛꯄ ꯃꯇꯝꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯃꯤꯠꯁꯦ ꯎꯗꯦ ꯍꯥꯏꯇꯥꯏ ꯁꯤꯗꯩ ꯎꯗꯕꯁꯤꯅ ꯇꯨꯝꯈ꯭ꯔꯒ ꯑꯗꯨꯝ ꯐꯈ꯭ꯔꯅꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯈꯔ ꯎꯔꯅꯤ ꯕꯦꯔꯥꯅꯤꯗ ꯈꯤꯇꯪ ꯈꯝꯅꯥꯝ ꯁꯥꯟꯇꯤꯕꯂꯥ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯃꯈꯥ ꯉꯥꯏꯖꯔꯤ ꯑꯏꯪꯕꯤ ꯁꯝꯖꯦꯠ ꯁꯥꯕꯝ ꯃꯤꯑꯣꯏ ꯑꯅꯤꯅ ꯑꯁꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯄꯨꯟꯅ ꯃꯤꯑꯣꯏ 9ꯅ ꯉꯥꯛꯄꯤꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯅꯥꯃꯇ ꯁꯤꯌꯔ ꯇꯧꯕꯤꯗꯦ ꯀꯔꯤꯃꯇ ꯀꯥꯏꯕ ꯂꯩꯇꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨꯁꯨ ꯍꯥꯏꯖꯔꯣꯏ ꯂꯥꯏꯛ ꯅꯝꯃꯣꯁꯨ ꯍꯥꯏꯖꯔꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡꯉꯣ ꯃꯩꯇꯩ ꯊꯦꯡꯛ ꯌꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯇꯣꯞ ꯐꯦꯟꯁ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯇꯣꯞ ꯐꯦꯟ ꯇꯥꯏꯁꯤ ꯀꯅꯥ ꯀꯅꯥꯅꯣꯅ ꯍꯥꯏꯔꯗꯤ ꯃꯤꯑꯣꯏ 50 ꯈꯛꯇꯪ ꯌꯨꯇ꯭ꯌꯨꯕꯅ ꯊꯥꯔꯛꯑꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯁꯥꯟꯅꯉꯩꯗ ꯇꯣꯞ 1 2 3ꯗꯣ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯈ꯭ꯋꯥꯏ 1 ꯇꯥꯏꯁꯤꯅ ꯏꯕꯦꯝꯃ ꯅꯤꯡꯊꯧꯈꯣꯡ ꯁꯨꯁꯤꯂꯥ ꯑꯣꯀ꯭ꯔꯝ ꯑꯗꯒꯤ ꯁꯔꯠ ꯀꯨꯃꯥꯔ ꯇꯣꯝꯕꯤꯁꯅꯥ ꯁꯟꯖꯔꯕꯝ 5 ꯁꯨꯕꯗ ꯕꯤꯅꯣꯗꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ 6 ꯁꯨꯕꯗ ꯌꯨꯝꯈꯥꯏꯕꯝ ꯍꯦꯂꯦꯟ ꯃꯊꯪꯗ ꯃꯇꯣꯝ ꯂꯥꯡꯂꯦꯝꯕꯤ ꯃꯊꯪꯗ ꯁꯔꯨꯡꯕꯝ ꯑꯍꯟꯕꯤ ꯔꯣꯅꯤꯇꯥ ꯒꯨꯔꯨ ꯑꯔꯤꯕꯝ ꯈꯨꯔꯥꯏꯖꯝ ꯃꯦꯃꯤ ꯃꯥꯃꯅꯤ ꯇꯣꯝꯕꯤ ꯑꯁꯦꯝ ꯃꯦꯝꯆꯥ ꯌꯨꯝꯂꯦꯝꯕꯝ ꯂꯥꯏꯁ꯭ꯔꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯁꯦꯟꯖꯝ ꯏꯕꯦꯝꯆꯥ ꯖꯌꯟꯇ ꯀꯨꯃꯥꯔ ꯊꯣꯛꯆꯣꯝ NG ꯃꯦꯝꯆꯥ ꯄ꯭ꯔꯃꯣꯗ ꯇꯥꯎꯔꯦꯝ ꯀꯦꯁ ꯔꯦꯅꯨꯕꯂꯥ ꯕꯤꯅꯤꯇꯥ ꯋꯥꯏꯈꯣꯝ ꯔꯤꯅꯥ ꯍꯤꯗꯥꯝ ꯀꯨꯟꯖꯦꯁꯣꯔꯤ ꯗꯦꯕꯤ ꯂꯨꯁꯤꯌꯥ ꯆꯣꯝ ꯔꯥꯙꯥꯃꯅꯤ ꯒꯨꯔꯨꯃꯌꯨꯝ ꯅꯣꯡꯃꯥꯏꯊꯦꯝ ꯃꯝꯇꯥ ꯊꯥꯏꯕꯦꯝꯃ ꯅꯥꯃꯩꯔꯥꯛꯐꯝ ꯊꯣꯏꯕꯤ ꯇꯈꯦꯜꯂꯝꯕꯝ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯦꯝꯆꯥ ꯑꯗꯨꯒ ꯕꯤꯀꯤ ꯋꯥꯍꯦꯡꯕꯝ ꯍꯥꯏꯕꯔꯣ ꯃꯥꯜꯂꯦ ꯂꯥꯏꯁ꯭ꯔꯝ ꯁꯨꯃꯇꯤ ꯇꯣꯝꯕꯤ ꯃꯆꯥ ꯃꯨꯊꯨꯝ ꯈꯣꯝꯗ꯭ꯔꯥꯝ ꯁꯥꯟꯇꯥ ꯀꯦꯃꯤ ꯂꯣꯏꯇꯣꯡꯕꯝ
Lily Sanrik Haivormal Hema Sobita Kaisam Aduga Mili Lorembam Haivormal Sakming Pau Haibam Suyari Aduga Seram Sagenbi Bimola Tokpam Tiam Open Meitei Kunjesuri Devi Sikaktor Maling Asi Pyramids 45 mini pumang apire YouTube na nahaki sigi channel sting asi khwaidgi saru ya bada message irak pa kholok pa yorok pa response tor pa gi oiro male tai pandau jing du aina na te hai tare mai to na to we thank you so much ngasi ding onjung alle ngana su to mani me apon makso ko ju thabak leitre di mai na ngalle aduna tabak leira kan di chathoro kan di wa ba de hala kan ju pothabung khang da Tabam Chalui Habagi as no I know Potani say Mataraga Potani have the late up. Tagachari Dubu Tabiri Mayanging and Banina Krangana Haitarinico. And they say Matam Kudol Tomzage say me Ampanomataminosi. Say Arangso can be a Kavisani don't see Soidino Kongzage. Aduga Ingon Moa, I tell you, Sumaku may do the Gilochaki. Nong Jubusini, ain't a pamliba. Hakjangasi, Nong the Pujo, Jolaga, Nang Ainum Siwa is Havaduni, ain't a pamliba. Mayekna tungshinduna thamli nangi nungshiba hatuna leire igi mayekna tungshinduna thamli nangi nungshiba punshinbire nan thopa yadana Ondriba nangi nungshibana Punshinbire nan thopa yadana Hu ondriba nangi nungshibana Haktuna laire igi mayekna Tungshinduna thamli nangi nungshiba Churaki aisho Isau toki thamoida Paro ngasidi isau se Isau toki thamoida Paro ngasidi isau se Kenglubana churaki aisho Wanglibani atiyagum nangna
bara apamba nangi tu khong thalibang nong likna ang liwa ang nising thaglo tu kong iri hong lina chot labi hak chang si hong lina chot labi hak chang si la lai zana theng ta nau bi ku chuda khang phang khang de thamoi lep khinu nong su thamoi ino karak le ing la ba lai zana theng ba da ingunu sina aibu hong da ba mi pham ni ai su inda ba pa me ni ai si ta nau bi uri gom nang na hari ba nong si nang ni chot ni ba hak chang ai ni ito na naibiyo ko nursiba nang na mapukuding magtang hadap Pinoy bu naramtog na hinjagay kung sinalom ringay naramtog na hinjagay kung sinalom ringay kung silom ringay lep la ba ni nang gi mapo khuding shakraba wasatni hong la roi amu nang na aigi thawai ni thajabiyo nang na aibu pau khum pirage wahang kayagi pau khum pirage wahang kayagi tari ba nung so nang ni sotli ba hak chang ai ni wang li bani atiyagam nang na thenglu bana churaki aisho ꯐꯖꯔꯦ ꯉꯁꯤꯗꯤ ꯉꯜꯂꯕꯅꯤꯅ ꯚꯣꯠ ꯊꯣꯛꯄꯁꯨ ꯌꯥꯎꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯏꯕꯦꯝꯆꯥ ꯌꯥꯎꯈꯤꯕꯅꯤꯗ ꯏꯆꯟ ꯏꯕꯦꯝꯆꯥ ꯁ꯭ꯋꯥꯏꯗ ꯉꯁꯥꯏ ꯌꯥꯎꯈꯤꯕꯒꯨꯝ ꯇꯧꯈꯤꯕꯅꯤ ꯃꯤ 50 ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯌꯥꯎꯈꯤꯕꯅꯤ ꯚꯨꯠꯁꯦ ꯉꯁꯤꯗꯤ ꯃꯦꯗꯥꯝ ꯔꯣꯅꯤꯇꯥꯅ ꯑꯣꯏꯅ ꯁꯥꯔ ꯃꯥꯜꯂꯦ ꯚꯨꯠ ꯃꯈꯨꯠ ꯊꯣꯛꯂꯛꯑꯦ ꯐꯌꯦꯡꯒꯤ ꯚꯨꯠ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯜꯂꯦ ꯃꯌꯥꯝꯁꯨ ꯉꯟꯅ ꯑꯗꯨꯝ ꯇꯧꯃꯅꯤ 1:30 ꯑꯩꯈꯣꯏꯗꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯋꯥꯔꯤꯁꯤ ꯋꯥꯔꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯌꯥꯝꯅ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯍꯌꯦꯡ ꯈꯪꯒꯅꯤ ꯌꯥꯝ ꯁꯥꯡꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯔꯤꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯨꯔꯥꯟꯕꯒꯤ ꯁꯛꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯨꯔꯥꯟꯕꯒꯤ ꯀꯥ ꯍꯥꯏꯁꯦ ꯍꯨꯔꯥꯟꯕꯒꯤ ꯀꯥ ꯍꯥꯏꯗꯤ ꯍꯨꯔꯥꯟꯕꯒꯤ ꯈꯣꯡꯐꯝ ꯍꯨꯔꯥꯟꯕꯒꯤ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯗ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯃꯆꯥ ꯑꯃꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯊꯥꯒꯠꯆꯩ ꯑꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯄꯨꯟꯁꯤꯗ ꯙ꯭ꯔꯨꯕ ꯑꯃꯗꯤ ꯇꯣꯟꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯃꯗ ꯃꯣꯏ ꯉꯥꯎꯁꯟꯅꯔꯝꯃꯤ ꯑꯁꯤꯒꯤ ꯋꯥꯔꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯅ ꯅꯉꯣꯟꯗ ꯌꯨ ꯂꯧꯔꯆꯣ ꯍꯥꯏꯕꯗ ꯅꯪꯗꯤ ꯁꯨꯡꯉꯥꯎ ꯉꯥꯎꯗꯦ ꯀꯨꯏꯔꯁꯨ ꯌꯨ ꯁꯨꯝ ꯉꯥꯎꯈꯠꯂꯛꯑꯦ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯁ꯭ꯄꯤꯀꯔ ꯊꯥꯡꯗꯣꯛꯑꯒ ꯊꯥꯕꯜꯒꯤ ꯃ꯭ꯌꯨꯖꯤꯛ ꯊꯤꯜꯂꯒ ꯂꯩꯀꯥꯏꯒꯤ ꯈꯨꯟ ꯂꯥꯡꯅꯕ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯊꯥꯕꯜ ꯆꯣꯡꯁꯤꯟꯕ ꯇꯤꯝꯅꯦꯕ ꯙ꯭ꯔꯨꯕꯒꯤ ꯇꯣꯕꯁꯦ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯝꯕ ꯑꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯌꯨꯝ ꯃꯩ ꯊꯥꯕꯗꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ
ꯀꯅꯥꯒꯨꯝꯕ ꯈꯪꯉꯗꯤ ꯃꯈꯥꯗ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯕꯤꯔꯛꯎ ꯀꯅꯥꯝ ꯈꯪꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯨꯗꯒꯤ ꯃꯣꯏꯁꯤ ꯃꯐꯝꯗꯨꯗ ꯂꯩ ꯌꯥꯗꯗꯅ ꯈꯤꯇꯪ ꯍꯣꯡꯗꯣꯛꯑꯒ ꯂꯥꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯣꯡꯉ ꯂꯥꯛꯄꯗ ꯙ꯭ꯔꯨꯕꯒꯤ ꯏꯇꯣꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯈꯤꯕꯅꯦꯕ ꯙ꯭ꯔꯨꯕ ꯏꯇꯣꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗ ꯂꯥꯛꯄꯗꯨꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯆꯟꯅꯨꯄꯤ ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯎꯕꯗ ꯄꯨꯔꯥ ꯉꯥꯎꯈꯤꯕꯅꯦꯕ ꯀꯩꯅꯣꯅ ꯙ꯭ꯔꯨꯕꯅ ꯉꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯀꯣꯏ ꯃꯔꯥꯡ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡ ꯉꯥꯎꯁꯟꯅꯔ ꯂꯩꯔꯝꯕꯗꯣ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯣꯡꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤ ꯅꯤꯁꯥ ꯆꯥꯗꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯗꯨꯒ ꯙ꯭ꯔꯨꯕꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯙ꯭ꯔꯨꯕꯒꯤ ꯃꯄꯥꯏ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯈꯪꯉꯝꯃꯣꯏꯕ ꯑꯗꯨꯁꯨ ꯇꯨꯝ ꯂꯥꯡꯂꯦꯝꯕꯤ ꯃꯩꯄꯥꯛ ꯁꯅꯥꯒ ꯍꯥꯏꯖꯜꯂꯦ ꯅꯠꯇꯦ ꯑꯗꯨꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯉꯥꯎꯁꯟꯅꯔꯝꯃꯤꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯉꯥꯎꯁꯟꯅꯔꯝꯕ ꯃꯤꯗꯨꯅ ꯑꯐꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯉꯥꯎꯁꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯄꯒꯤ ꯇꯥꯟꯖꯥ ꯂꯣꯏꯅ ꯂꯩ ꯑꯗꯨꯅ ꯃꯥꯡꯂꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯑꯣꯛꯇ꯭ꯔꯕꯅꯦꯅ ꯂꯩꯔꯤꯗꯣ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯂꯩꯕꯥꯛ ꯃꯆꯥ ꯀꯧꯏ ꯌꯨꯝ ꯃꯩ ꯊꯥꯕꯗꯣ ꯂꯩꯕꯥꯛꯆꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯃꯆꯥ ꯀꯧꯏ ꯑꯗꯨꯒ ꯙ꯭ꯔꯨꯕꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯏꯕꯣꯇꯣꯟ ꯀꯧꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯑꯣꯛꯇꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤꯅꯦꯕ ꯑꯗꯣ ꯃꯣꯏ ꯂꯩꯀꯥꯏꯗ ꯐꯠꯇꯕ ꯍꯧꯖꯤꯛꯀꯥꯟ ꯇꯨꯂꯨ ꯍꯨꯔꯥꯟꯕꯤ ꯈꯣꯠꯄꯤꯁꯦ ꯑꯗꯨꯝ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯂꯩꯕꯅꯤꯗ ꯂꯩꯇ꯭ꯔꯅꯦ ꯍꯧꯖꯤꯛꯄꯨ ꯇꯨꯂꯨ ꯏꯪꯈꯣꯜ ꯀꯣꯏꯔꯤꯅꯦꯅ ꯇꯧꯔ ꯇꯨꯂꯨ ꯊꯝꯃꯝ ꯌꯥꯔꯤꯕ꯭ꯔꯅꯦ ꯄꯨꯔ ꯆꯠꯈꯤꯕꯅꯤꯗ ꯑꯗꯨꯝ ꯖꯦꯅꯦꯔꯦꯇꯔ ꯀꯥꯎꯔꯝꯃꯦꯒ ꯖꯦꯅꯦꯔꯦꯇꯔꯒ ꯊꯥꯡꯉ ꯆꯠꯈꯤꯕꯅꯦ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯂꯩꯀꯥꯏꯒꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝ ꯂꯩ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯁꯨ ꯃꯈꯣꯏꯁꯨ ꯍꯨꯔꯥꯟꯕꯅꯦ ꯆꯨꯝꯃꯦ ꯑꯗꯣ ꯖꯦꯅꯦꯔꯦꯇꯔ ꯍꯨꯔꯥꯟꯕꯒꯨꯝꯕ ꯇꯨꯂꯨ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯔꯦ ꯑꯗꯨ ꯐꯨꯔ ꯍꯥꯠꯇꯣꯛꯑꯦꯗꯤ ꯂꯩꯇꯦꯕ ꯒꯥꯔꯤ ꯃꯆꯥ ꯍꯨꯔꯥꯟꯕꯗ ꯐꯨ ꯁꯤꯔꯦꯗꯤ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯣ ꯒꯥꯔꯤ ꯃꯆꯥ ꯍꯨꯔꯥꯟꯕꯗꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯣ ꯒꯥꯔꯤ ꯃꯆꯥꯗꯨꯅ ꯍꯨꯔꯤꯕꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯍꯨꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯈꯣꯏꯗꯨꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨ ꯊꯛꯄ ꯕꯣꯁꯟꯇꯅ ꯍꯥꯏꯇꯥꯔꯦ ꯕꯁꯟꯇꯅ ꯍꯥꯏꯒꯨꯝꯁꯤꯀꯣ ꯑꯗꯨꯗꯣ ꯕꯣꯁꯟꯇꯅ ꯍꯥꯏꯖꯦꯕ ꯕꯣꯁꯟꯇ ꯍꯥꯏꯕ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯗꯣ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯤ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯂꯥꯏꯚꯁꯨ ꯍꯣꯔꯦꯟ ꯑꯗꯨꯝ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯇꯥꯖꯔꯅꯤ ꯊꯦꯡꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯌꯨꯝꯈꯥꯏꯕꯝ ꯍꯦꯂꯦꯟ ꯌꯨ ꯉꯥꯎꯕꯅ ꯀꯣꯏꯁꯜꯂꯒ ꯂꯩꯕ ꯃꯐꯝꯗ ꯆꯥꯎꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯌꯨ ꯉꯥꯎꯕꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯗꯒꯤ ꯈꯨꯔꯥꯏꯇꯣꯟꯗꯒꯤ ꯀꯔꯤꯗꯒꯤ ꯀꯔꯥꯗꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯒꯤ ꯌꯨ ꯉꯥꯎꯕ ꯎꯗꯕ ꯀꯅꯥ ꯂꯩꯒꯦ ꯂꯤꯂꯥ ꯐꯂꯥꯗ ꯀꯩꯗ ꯌꯨ ꯉꯥꯎꯕꯗ ꯃꯤꯅ ꯈꯔ ꯉꯥꯎꯕ ꯁꯥꯕꯗ ꯑꯩꯅ ꯑꯁ ꯈꯔ ꯃꯥꯜꯂꯤꯅꯦ ꯈꯔ ꯋꯥꯠꯂꯤꯅꯦ ꯃꯥꯟꯕꯒ ꯍꯥꯏꯔꯤꯅꯦ ꯑꯩꯅ ꯀꯩꯅꯣ ꯌꯥꯝ ꯊꯦꯡꯅꯔꯛꯄꯗꯣ ꯑꯗꯨꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯉꯟꯅ ꯄꯣꯊꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯕ ꯌꯥꯕ ꯂꯧꯖꯔꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯖꯈꯤꯒꯅꯤ ꯍꯧꯖꯤꯛꯀꯤꯗꯃꯛꯇꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕ ꯌꯥꯕ ꯂꯧꯖꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯃꯤꯟꯅꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯈꯨꯔꯨꯝꯖꯔꯤ